ꯌꯥꯏꯈꯣꯝꯕꯤ ꯃꯃꯥ ꯅꯧꯅ ꯀꯥꯏꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯃꯥ ꯄꯣꯛꯄ ꯃꯕꯣꯛꯅ ꯅꯥꯎꯌꯣꯛꯂꯛꯄꯅꯤ꯫ ꯃꯕꯣꯛꯅ ꯀꯜꯂꯤꯉꯩ ꯃꯇꯝꯗꯗꯤ ꯌꯥꯏꯈꯣꯝꯕꯤꯕꯨ ꯊꯕꯛ ꯑꯃꯠꯇ ꯌꯥꯎꯍꯟꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯍꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯃꯕꯣꯛꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯌꯥꯏꯈꯣꯝꯕꯤꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯑꯃꯗꯤ ꯁꯦꯜ ꯇꯥꯟꯕꯒꯤ ꯊꯕꯛ ꯍꯧꯔꯛꯂꯝꯃꯤ꯫ ꯌꯥꯏꯈꯣꯝꯕꯤ ꯁꯨꯕ ꯅꯣꯝꯕ ꯀꯟꯕꯤ, ꯃꯆꯤꯟꯗ ꯋꯥꯏ ꯀꯧꯕ ꯍꯥꯏꯈꯤꯗ꯭ꯔꯕꯤ ꯅꯨꯄꯤ ꯃꯆꯥꯅꯤ꯫ ꯅꯣꯡꯃꯗꯤ ꯌꯥꯏꯈꯣꯝꯕꯤꯅ, "ꯏꯕꯣ, ꯅꯁꯨ ꯑꯋꯥꯡꯒꯤ ꯂꯧꯕꯨꯛꯂꯣꯝꯗꯒꯤ ꯉꯁꯤꯒꯤ ꯏꯟꯁꯥꯡ ꯈꯔ ꯍꯦꯛꯂꯨꯒꯦ꯫ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯊꯕꯛ ꯑꯝꯇ ꯇꯧꯔꯝꯒꯅꯨꯀꯣ ꯏꯕꯣ." "ꯍꯩ, ꯅꯪꯕꯨ ꯂꯥꯞꯅ ꯆꯠꯈꯤꯅꯨꯅꯦꯍꯦ, ꯃꯇꯝ ꯐꯠꯇꯦ. ꯈꯔ ꯍꯦꯛꯂꯒ ꯍꯜꯂꯛꯎꯀꯣ." "ꯍꯣꯏ ꯕꯣ, ꯑꯩꯅꯦ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯗ ꯍꯜꯂꯛꯀꯦ. ꯑꯩ ꯊꯣꯛꯏꯀꯣ ꯕꯣ." ꯋꯥꯍꯩ ꯈꯔ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯌꯥꯏꯈꯣꯝꯕꯤ ꯂꯧꯕꯨꯛꯂꯣꯝꯗ ꯈꯣꯡꯅ ꯇꯞꯅ ꯊꯣꯛꯂꯛꯏ꯫ ꯌꯥꯏꯈꯣꯝꯕꯤ ꯃꯁꯛ ꯃꯇꯧꯗ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯦ꯫ ꯂꯥꯏꯒꯤ ꯃꯆꯥꯅꯤ ꯍꯥꯏꯔꯕꯁꯨ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ꯫ ꯈꯨꯜ ꯑꯗꯨꯒꯤ ꯅꯍꯥ ꯄꯥꯈꯪꯁꯤꯡꯅꯁꯨ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗ ꯉꯥꯎꯖꯕꯅ ꯃꯊꯧ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯥꯛꯀꯗꯧꯔꯤꯕ ꯂꯝꯕꯤ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯅꯨꯄꯥ ꯑꯃ ꯂꯝꯕꯤ ꯉꯥꯎꯗꯨꯅ ꯃꯊꯥ ꯁꯥꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯃꯇꯣꯝꯇ ꯁꯣꯜꯂꯤ꯫ "ꯑꯁ, ꯑꯩꯅ ꯆꯠꯀꯗꯧꯔꯤꯕ ꯂꯝꯕꯤꯁꯤꯅ ꯀꯗꯣꯝꯗꯅꯣ? ꯂꯩꯔꯝꯂꯤꯕ ꯃꯐꯝ ꯑꯁꯤꯁꯨ ꯃꯤ ꯑꯃꯠꯇ ꯎꯗꯕ. ꯅꯨꯡꯉꯥꯏꯗꯧꯔꯤ ꯑꯩꯒꯤ ꯈꯣꯡꯆꯠꯁꯦ." ꯃꯁꯤ ꯍꯥꯏꯔꯒ ꯅꯨꯄꯥ ꯑꯗꯨ ꯃꯉꯛ ꯊꯥꯡꯀꯠꯂꯒ ꯃꯤ ꯂꯥꯛꯄ ꯌꯦꯡꯂꯝꯃꯤ꯫ ꯀꯣꯟꯅ ꯊꯪꯗ ꯌꯥꯏꯈꯣꯝꯕꯤꯅ ꯁꯣꯜꯂꯤ ꯄꯣꯂꯥꯡ ꯑꯃ ꯃꯈꯨꯠꯇ ꯄꯥꯏꯔꯒ ꯐꯖꯔꯕ ꯃꯁꯝ ꯑꯗꯨ ꯍꯥꯏꯔꯒ ꯂꯥꯛꯄ ꯑꯗꯨ ꯎꯕꯗ ꯅꯨꯄꯥ ꯑꯗꯨ ꯍꯔꯥꯎꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯌꯥꯏꯈꯣꯝꯕꯤꯅ ꯃꯥꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨ ꯎꯔꯝꯃꯤ꯫ ꯂꯝꯕꯤ ꯅꯥꯀꯟꯗ ꯊꯩꯗꯣꯛꯇꯨꯅ ꯂꯦꯞꯆꯩ꯫ ꯅꯨꯄꯥ ꯑꯗꯨ ꯌꯥꯏꯈꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯏꯆꯦ ꯍꯥꯏꯒꯗ꯭ꯔꯥ ꯏꯆꯟ ꯍꯥꯏꯒꯗ꯭ꯔꯥ, ꯀꯩꯅꯣꯝꯇ ꯍꯪꯖꯒꯦ." ꯌꯥꯏꯈꯣꯝꯕꯤꯁꯨ ꯈꯨꯝꯂꯛꯂꯝꯃꯤ, "ꯀꯔꯤ ꯇꯥꯛꯄꯤꯒꯗꯕꯅꯣ?" "ꯑꯩꯅ ꯂꯩꯔꯤꯁꯦ ꯀꯥꯏꯗꯅꯣ? ꯁꯤꯗꯒꯤ ꯀꯌꯥꯝ ꯆꯠꯂꯒ ꯁꯍꯔꯒꯤ ꯂꯩꯕꯥꯛ ꯌꯧꯒꯅꯤ? ꯁꯤꯃꯇꯪ ꯈꯨꯝꯕꯤꯔꯝꯃꯨ ꯑꯗꯨꯒ ꯌꯥꯔꯦ. ꯑꯩ ꯑꯗꯨꯝ ꯃꯈꯥ ꯇꯥꯕ ꯇꯧꯖꯔꯒꯦ." ꯌꯥꯏꯈꯣꯝꯕꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ, "ꯂꯝꯕꯤ ꯇꯥꯛꯑꯣꯅ ꯍꯥꯏꯔꯒ ꯀꯩꯒꯤꯅꯣ? ꯑꯩꯉꯣꯟꯗ ꯆꯥꯗꯈꯣꯏ ꯃꯨꯟꯅ ꯌꯦꯡꯂꯤꯗꯤ?" ꯃꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠ ꯌꯦꯠꯇꯨ ꯍꯥꯏꯒꯠꯂꯒ ꯃꯁꯝ ꯑꯗꯨ ꯁꯠ ꯅꯥꯜꯂꯒ ꯃꯈꯥ ꯇꯥꯔꯛꯏ, "ꯍꯣꯏ, ꯑꯩꯃꯨꯛ ꯁꯛ ꯐꯖꯕ ꯅꯍꯥ ꯄꯥꯈꯪ ꯑꯝꯇ ꯂꯩꯔꯝꯃꯣꯏ. ꯁꯛꯇ, ꯂꯟ ꯊꯨꯝꯗ, ꯃꯍꯩꯗ ꯑꯩꯒ ꯂꯝꯕꯥ ꯇꯧꯕꯤꯅꯕ ꯂꯩꯕ ꯅꯠꯇꯦꯗ. ꯃꯗꯨꯅꯕꯨ ꯄꯟꯊꯧꯅ ꯌꯥꯏꯆꯦꯟꯕ ꯋꯥꯠꯇꯕ ꯍꯥꯏꯗꯨꯅ ꯀꯧꯕꯤꯔꯤꯕꯅꯤ." ꯌꯥꯏꯆꯦꯟꯕ ꯁꯍꯔꯒꯤ ꯅꯤꯡꯊꯧꯔꯦꯜ ꯂꯣꯌꯥꯉꯥꯟꯕꯒꯤ ꯑꯃꯠꯇ ꯌꯥꯎꯖꯕ ꯃꯆꯥꯅꯨꯄꯥꯅꯤ꯫ ꯌꯥꯏꯆꯦꯟꯕꯒꯤ ꯂꯝ ꯍꯦꯟꯕ ꯀꯔꯦꯝ ꯀꯊꯥꯏꯅꯕ ꯃꯊꯣꯡ ꯆꯥꯗꯕ ꯃꯇꯧꯗ, ꯄꯨꯛꯅꯤꯡ ꯂꯨꯞꯇꯕ ꯃꯑꯣꯡꯗ, ꯃꯇꯧ ꯑꯗꯨꯗ ꯃꯄꯥꯅ ꯁꯥꯎꯃꯟꯕꯗꯒꯤ ꯌꯥꯏꯆꯦꯟꯕꯕꯨ ꯃꯥꯂꯦꯝꯗ ꯗꯟꯗꯤ ꯑꯃ ꯑꯣꯏꯅ ꯃꯥꯂꯦꯝ ꯑꯁꯤꯗ ꯁꯤꯠꯂꯤꯕ ꯅꯨꯡꯁꯤꯠ ꯑꯃꯗꯤ ꯑꯋꯥ ꯑꯅꯥ ꯃꯥꯌꯣꯛꯅꯔꯤꯕ ꯃꯌꯥꯝ ꯑꯁꯤꯕꯨ ꯎꯍꯜꯂꯒ ꯃꯍꯥꯛꯀꯤ ꯊꯧꯑꯣꯏꯗꯕ ꯃꯇꯧ ꯑꯁꯤ ꯈꯔ ꯁꯦꯝꯗꯣꯛꯅꯕ ꯍꯥꯏꯗꯨꯅ ꯗꯟꯗꯤ ꯑꯣꯏꯅ ꯃꯥꯂꯦꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯃꯃꯜ ꯈ꯭ꯋꯥꯏꯗꯒꯤ ꯂꯩꯕ ꯄꯣꯠꯁꯛ ꯑꯃꯅꯤ ꯈꯟꯖꯔꯤꯕ ꯃꯗꯨ ꯄꯨꯔꯛꯎ ꯍꯥꯏꯕꯒꯤ ꯌꯥꯊꯪ ꯑꯃ ꯄꯤꯔꯛꯂꯒ ꯃꯄꯥꯅ ꯃꯥꯕꯨ ꯃꯥꯂꯦꯝ ꯑꯁꯤꯗ ꯊꯥꯔꯛꯈꯤꯕꯅꯤ꯫ ꯌꯥꯏꯈꯣꯝꯕꯤꯅ ꯌꯥꯏꯆꯦꯟꯕꯒꯤ ꯋꯥꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯅꯣꯛꯊꯣꯔꯛꯏ ꯑꯗꯨꯒ, "ꯑꯗꯨꯒ ꯀꯔꯤꯒꯤ ꯅꯪꯅ ꯂꯝꯕꯤꯁꯦ ꯂꯝꯃꯥꯡꯅꯔꯤꯕ? ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯑꯃ ꯑꯣꯏꯔꯒ ꯀꯔꯤꯒꯤ ꯅꯪꯅ ꯅꯈꯣꯡꯅ ꯆꯠꯂꯤꯕ? ꯀꯩꯒꯤ ꯂꯝꯍꯥꯡꯁꯤꯗ ꯅꯊꯟꯇ ꯂꯩꯔꯝꯂꯤꯕ?" ꯌꯥꯏꯆꯦꯟꯕꯗꯨ ꯌꯥꯏꯈꯣꯝꯕꯤꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯈꯧꯇꯛ ꯇꯧꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯈꯨꯝꯂꯛꯏ, "ꯑꯩꯅ ꯍꯥꯏꯗꯨꯁꯦ ꯅꯪꯅ ꯊꯥꯖꯕꯤꯒꯗ꯭ꯔꯥ ꯊꯥꯖꯕꯤꯔꯣꯏꯗ꯭ꯔꯥ ꯇꯥꯕꯗꯤ ꯇꯥꯎ ꯃꯨꯟꯅ. ꯑꯩꯁꯦ ꯑꯆꯝꯕ ꯃꯤ ꯅꯠꯇꯦ." ꯌꯥꯏꯆꯦꯟꯕꯒꯤ ꯋꯥꯗꯨ ꯃꯔꯛ ꯊꯠꯂꯒ ꯌꯥꯏꯈꯣꯝꯕꯤꯅ, "ꯅꯨꯃꯤꯠ ꯆꯪꯈꯤꯒꯗꯧꯔꯦ. ꯑꯩ ꯊꯦꯡꯉꯤ. ꯀꯦꯡꯉꯣꯏꯁꯨ ꯑꯝꯇ ꯍꯦꯛꯇ꯭ꯔꯤ. ꯑꯩꯅꯦ ꯆꯔꯥꯒ ꯍꯦꯟꯕ ꯉꯝꯃꯣꯏ. ꯅꯪꯒꯤ ꯋꯥꯔꯤꯗꯣ ꯑꯔꯥꯛꯄ ꯃꯤ ꯑꯃꯗ ꯂꯤꯔꯨꯆꯣ. ꯆꯠꯂꯣ. ꯑꯗꯨꯝ ꯆꯨꯝꯗ꯭ꯔꯤꯡꯅꯅꯦ ꯂꯝꯕꯤ ꯑꯁꯤ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯅꯪꯒꯤ ꯁꯍꯔꯗꯣ ꯃꯥꯏꯅ ꯇꯥꯖꯔꯅꯤ." ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯌꯥꯏꯈꯣꯝꯕꯤ ꯂꯧꯕꯨꯛ ꯃꯥꯏꯀꯩ ꯑꯗꯨꯗ ꯆꯦꯟꯕꯣꯏ ꯆꯠꯄꯣꯏ ꯇꯧꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯌꯥꯏꯆꯦꯟꯕꯗꯨ ꯋꯥ ꯍꯥꯏꯁꯤ ಕದಾꯏ ꯍꯥꯏꯔꯨꯁꯤ ಕದಾꯏ ꯇꯧꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ꯫ ꯌꯥꯏꯈꯣꯝꯕꯤꯁꯨ ꯍꯧꯔꯝꯕ ꯀꯦꯡꯉꯣꯏ ꯈꯔ ꯍꯦꯛꯂꯒ ꯃꯍꯥꯛꯅ ꯉꯁꯥꯏ ꯂꯥꯛꯈꯤꯕ ꯂꯝꯕꯤꯔꯣꯝꯗ ꯍꯜꯂꯛꯂꯝꯃꯤ꯫
ikhang khanghodana nong puba laichil mapai mapai kayana manglaktuna pumam mamsinkhre. Yaikhombi madu ubada hathu hathu chelai. Yaichenba Yaikhombi bu ngaiduna ngasai makhoi anina wari saramba mafam aduda leptuna leirami. Yaikhombi ubada hairei. Nongsu tarakadaure. Ngasidi nangi yumdane nongsi thupaga hayeng antana ayedum sahar yoba lambiro thiraga chakhige. Nangi wata padaba yumduda oina nong thupiruro. Aigi lairaba khangbok sangdadine nongsu yui. Nusit khara khanna silakpa matamdane yumgi saijin paithoklaga nongna pungchot chotpasu yawi. Yaichenba wahai khara adu tabada khalei. Kaino asuk phibam chadana kamai hingiba. Yaikhombida onsilaga hairei. Nangi adumba yumduda ai leiragi. Ngasidi chaksu lambana loirei. Chananaba tawrase mangtharo lao. Masi hairaga Yaikhombigi matung oirapna lepkre. Nongsu tapna tapna churakpa haurakle. Yaikhombi upai leita leita Yaichenbabu magi lairaba khangpok aduda puduna lakle. Mabok asonbidi nongga churakpa aduda masunupi halaktabagi mipaiduna konthongda yampak macha amaga podon macha ama pairaga Yaikhombibu lakpa ngaiduna leirami. Yaikhombina mabokpu ubada chensinduna hairei. Iba kaigino nong maraksida sumai leiramisiba asoengam yauradi kanagi mangjabano. Masi hairaga podon macha ado makhut macha aduna lauraga Yaichenbana konthonglomda changdakliba maikai aduda mai adu thalai. Maboktuna ingak-ngakna hairei. Nupa asibu isu tombiya. Nong tabli tabli lepa leita taba aduda Yaikhombina. Aba ayu manungda wari pumba lirage. Imungda hana changnanaba tawrase. Masi hairaga makhoi ahum punna yumaduda changminarei. Yaikhombina mai thangkatuna ngaihaki mamangda mamlamba adu khangan nga thorakpagum tawkre. Mabokna Yaichenbada onsilaga hairei. Ibungo na kana. Yaichenbana khumge hek tawbaga Yaikhombina marak thattuna. Aba mase ngasai ena lambida lakpada thengnarakpane. Lam koiba lakpane. Aduda nong chusilakpadagi lambida panduna leiramba. Aduda ngasidine aikhoigida leiru lao haiduna aina puna lakminabane. Ahal aduso masunupigi wa adu thajaduna Yaichenbada munna yenglaga nofet tawraga hairei. Isuna lainingba matam phawba layuda isu sidi. Aigi isu tombise maraibak thijarabane. Ainaga sum sonjalakpane. Managa nongma nongmagi asum mapung pharakpane. Aboktine siba ngamloidawre. Masi hairaga mitluda paikhatuna thamliba pi ado makhutna taithokjai. Yaichenba ngasaidagi tuminna Yaikhombigi imungi fibam adu munna yengduna leirambane. Mabok asonbi adugi wadu tabada nungaitaba amaga loinana khumlae. Aba noigi yumgi mathakta leiriba ahoba mayamsidagine yurakliba ising mayamse yuraktanaba hayeng ai phajana menbiramage. Saijin singsisune phajana semjinbiramage. Ahal nupi adu wahaidu tabada haraujai nokphet tawraga khumlae. Isubo haigadrane hanjina semlabasu adum yuraba mafamni. Saijin sisune adum phibam chadrabani. Nungsittane hanjin yauraga leirabani do. As aba sidi oigi thabaknida. Asidine kashuluba nate nasu hayeng loina semjage. Yaikhombi makhoi anina sanariba waridu tabada momon noglaga tumina ensang manduna phamni. Podona dugi musi ngaliba mangala dugi marumda tariba Yaikhombigi nokmi tawriba maithong adu kayadi chamna phajakre. Yaichenba mikup ama ani mamit kuptaba makhai hek yengi. Mathamoida tumina sonjai. Asuk chamna phajabi. Sanana laitengdrabasu maguna mata watabi. Magumbi ama aigi punsida lakhidriko. Sahargi jagoi sabi apsara phawba kokthokpugum tawre. Yaichenbagi thamoina Yaikhombigi chamlaba mataw aduda nungsiba khara phawrakpa haurakle.
ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨꯃꯗꯤ ꯌꯥꯏꯈꯣꯝꯕꯤꯒꯤ ꯈꯥꯡꯄꯣꯛ ꯑꯗꯨꯗ ꯑꯍꯤꯡ ꯑꯃ ꯂꯦꯟꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯣꯡ ꯍꯦꯛ ꯉꯥꯜꯂꯛꯄꯒ ꯌꯥꯏꯆꯦꯟꯕꯅ ꯃꯁꯨ ꯃꯕꯦꯟ ꯑꯅꯤ ꯑꯗꯨꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯥꯈꯠꯂꯒ ꯐꯤꯕꯝ ꯆꯥꯗ꯭ꯔꯕ ꯃꯐꯝꯁꯤꯡ ꯑꯗꯨ ꯌꯦꯡꯂꯒ ꯅꯤꯡꯊꯤꯅ ꯐꯖꯅ ꯌꯦꯡꯂꯒ ꯁꯦꯝꯖꯤꯟꯕꯤꯔꯦ꯫ ꯌꯥꯏꯈꯣꯝꯕꯤꯁꯨ ꯆꯥꯛꯉꯟ ꯊꯣꯡꯒꯠꯈ꯭ꯔꯦ꯫ ꯇꯥꯂꯛ ꯑꯁꯤꯗ ꯃꯁꯥ ꯅꯥꯟꯕ, ꯃꯐꯤ ꯃꯔꯣꯜꯁꯨ ꯅꯥꯟꯕ, ꯃꯁꯥ ꯐꯕ ꯅꯨꯄꯥ ꯑꯃ ꯌꯥꯏꯈꯣꯝꯕꯤꯒꯤ ꯌꯨꯝ ꯇꯝꯅ ꯑꯁꯨꯝ ꯆꯪꯂꯛꯂꯝꯃꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ꯌꯨꯝꯂꯣꯝꯗ ꯆꯪꯂꯛꯄ ꯎꯕꯗꯒꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯃꯕꯣꯛ ꯑꯗꯨ ꯇꯞꯅ ꯊꯣꯔꯛꯂꯒ ꯅꯨꯄꯥ ꯑꯗꯨꯗ ꯍꯪꯂꯛꯏ, "ꯏꯕꯨꯡꯉꯣ, ꯀꯔꯤ ꯂꯩꯔꯦ? ꯀꯔꯤ ꯇꯥꯟꯅꯁꯦꯕ?" ꯅꯨꯄꯥ ꯑꯗꯨꯁꯨ ꯅꯥꯄꯜ ꯀꯥꯔꯞ ꯇꯧꯅ ꯈꯣꯟ ꯈꯔ ꯀꯟꯇꯛꯅ ꯍꯥꯏꯔꯛꯏ, "ꯏꯕꯦꯟ, ꯅꯁꯨ ꯀꯪꯂꯩ ꯉꯥꯟꯕꯅ ꯂꯥꯛꯆꯔꯤꯕꯁꯦ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯆꯗꯦ꯫ ꯌꯥꯏꯈꯣꯝꯕꯤꯕꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅꯅꯕ ꯑꯩ ꯏꯁꯥꯅ ꯍꯦꯛꯇ ꯍꯥꯏꯕ ꯂꯥꯛꯆꯔꯤꯕꯅꯤꯅꯦ." ꯑꯍꯜ ꯑꯗꯨꯗꯤ ꯀꯪꯂꯩ ꯉꯥꯟꯕꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯀꯣꯛꯆꯥꯎꯕꯤ ꯀꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯀꯪꯂꯩ ꯉꯥꯟꯕ ꯃꯈꯣꯏꯅ ꯂꯩꯅꯔꯤꯕ ꯂꯝ ꯑꯗꯨꯒꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯨꯄꯥ ꯑꯃꯅꯤ꯫ ꯁꯦꯜ ꯄꯥꯏꯔꯦ ꯍꯥꯏꯕꯒꯤ ꯃꯇꯤꯛ ꯃꯁꯥꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯥꯄꯜꯁꯨ ꯀꯥꯖꯩ꯫ ꯃꯥ ꯃꯉꯥꯏꯔꯦ, ꯃꯉꯣꯟꯗꯒꯤ ꯍꯦꯟꯕ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯃꯥꯅ ꯍꯥꯏꯕ ꯋꯥ ꯈꯨꯗꯤꯡꯒꯤ ꯂꯝ ꯑꯗꯨꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯏꯟꯒꯗꯕꯅꯤ ꯍꯥꯏꯕꯁꯤ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯅꯤ꯫ ꯃꯥ ꯃꯁꯥꯃꯛ ꯄꯥꯈꯪ ꯑꯣꯏꯕꯁꯨ ꯅꯠꯇꯦ꯫ ꯂꯝ ꯑꯗꯨꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯄꯨꯝꯕ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯗꯕ ꯂꯩꯁꯤꯜꯂꯛꯇ꯭ꯔꯕꯅꯤ꯫ ꯌꯥꯏꯈꯣꯝꯕꯤꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯄ ꯎꯕꯗꯒꯤ ꯃꯁꯛ ꯃꯇꯧ ꯀꯥ ꯍꯦꯟꯅ ꯆꯪꯈꯣꯟꯕ ꯑꯁꯤꯅꯁꯨ ꯃꯍꯥꯛꯅ ꯃꯤꯇꯥꯔꯛꯂꯤꯕꯅꯤ꯫ ꯑꯍꯜ ꯅꯨꯄꯤ ꯑꯗꯨꯁꯨ ꯋꯥꯈꯜ ꯈꯟꯊꯔꯕ ꯃꯇꯨꯡꯗ ꯍꯩꯁꯤꯡꯅ ꯈꯨꯝꯂꯛꯏ, "ꯏꯕꯨꯡꯉꯣꯅ ꯇꯥꯛꯄꯤꯔꯤꯕ ꯋꯥꯐꯝ ꯑꯁꯦ ꯑꯩꯒꯤ ꯏꯁꯨꯒꯤ ꯑꯣꯏꯅꯗꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯕꯅꯤꯗꯣ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯤ ꯑꯁꯤꯗꯤ ꯁꯨꯞꯅꯇꯒꯤ ꯆꯍꯤ 13 ꯈꯛꯇ ꯉꯥꯏꯔꯤꯕꯅꯤꯗꯣ, ꯃꯄꯨꯡ ꯃꯔꯩ ꯐꯥꯗ꯭ꯔꯤꯕꯅꯤꯗꯣ, ꯑꯉꯥꯡ ꯑꯣꯏꯃꯜꯂꯤꯗꯣ, ꯏꯃꯨꯡ ꯑꯃ ꯀꯣꯏꯕꯁꯨ ꯃꯄꯨꯡ ꯐꯥꯅ ꯍꯩꯕꯁꯨ ꯅꯠꯇ꯭ꯔꯤꯗꯣ꯫ ꯑꯗꯨꯅꯅꯦ ꯅꯪꯒꯤ ꯋꯥꯐꯝ ꯑꯁꯦ ꯍꯌꯦꯡ ꯀꯣꯟꯅ ꯃꯥꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯂꯕ ꯃꯇꯝꯗ ꯑꯣꯏꯅ ꯈꯟꯅꯁꯤꯗꯣ ꯏꯕꯨꯡꯉꯣ꯫ ꯍꯥ? ꯀꯔꯤ ꯍꯥꯏꯔꯤꯕ ꯅꯪꯅ ꯁꯤꯗ?" ꯀꯪꯂꯩ ꯉꯥꯟꯕ ꯁꯥꯎꯅꯤꯡꯂꯞ ꯇꯧꯅ ꯈꯨꯝꯂꯛꯏ, "ꯍꯦ ꯑꯍꯟ, ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯦ ꯑꯃꯨꯛꯀ ꯍꯟꯅ ꯐꯖꯅ ꯈꯟꯊꯈꯣ꯫ ꯑꯩꯒꯤ ꯏꯅꯥꯛꯇ ꯌꯥꯏꯈꯣꯝꯕꯤꯅ ꯂꯩꯖꯕ ꯍꯥꯏꯕꯁꯦ ꯃꯔꯥꯏꯕꯛ ꯑꯗꯨꯗ ꯊꯝꯕꯥꯜ ꯁꯥꯠꯄ ꯍꯥꯏꯕꯗꯣ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯋꯥꯐꯝ ꯑꯁꯦ ꯃꯨꯟꯅ ꯈꯜꯂꯒ ꯑꯊꯨꯕ ꯃꯇꯝꯗ ꯅꯁꯨ ꯅꯨꯄꯤ ꯑꯗꯣ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯟꯅꯧ꯫ ꯅꯠꯇ꯭ꯔꯕꯗꯤ ꯃꯥꯕꯨ ꯐꯥꯔꯒ ꯂꯧꯕ ꯉꯝꯕ ꯀꯪꯂꯩ ꯉꯥꯟꯕꯅꯤ ꯍꯥꯏꯕꯁꯦ ꯈꯪꯖꯤꯟꯕ ꯐꯩ." ꯋꯥ ꯈꯔ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯀꯪꯂꯩ ꯉꯥꯟꯕ ꯈꯣꯡꯀꯥꯞ ꯂꯥꯎꯅ ꯊꯥꯡꯗꯨꯅ ꯆꯠꯈꯤ꯫ ꯑꯍꯜ ꯑꯗꯨꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯀꯣꯛ ꯁꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯃꯁꯨ ꯅꯨꯄꯤꯒꯤ ꯈꯟꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ꯫ ꯅꯧꯖꯔꯤꯕꯤ ꯑꯉꯥꯡ ꯑꯣꯏꯖꯔꯤꯕꯤ ꯃꯁꯨꯅ ꯀꯔꯝꯅ ꯃꯔꯝꯆꯠ ꯐꯠꯈꯤꯗ꯭ꯔꯕ ꯀꯪꯂꯩ ꯉꯥꯟꯕꯒꯤ ꯃꯅꯥꯛꯇ ꯀꯔꯝꯅ ꯂꯩꯍꯜꯂꯨꯒꯅꯤ ꯈꯟꯕꯗ ꯋꯥꯈꯜ ꯊꯣꯛꯇ꯭ꯔꯦ꯫ ꯉꯁꯥꯏꯗꯒꯤ ꯌꯨꯝ ꯃꯊꯛ ꯑꯗꯨꯗꯒꯤ ꯑꯍꯜ ꯑꯗꯨꯒ ꯀꯪꯂꯩ ꯉꯥꯟꯕꯒ ꯉꯥꯡꯅꯔꯤꯕ ꯋꯥ ꯑꯗꯨ ꯇꯨꯃꯤꯟꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯌꯥꯏꯆꯦꯟꯕ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯂꯣꯏꯔꯕ ꯇꯨꯡꯗ ꯌꯨꯝꯊꯛ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯑꯍꯜ ꯑꯗꯨꯅ ꯎꯡꯗꯨꯅ ꯐꯝꯂꯤꯕ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯇꯞꯅ ꯐꯝꯊꯔꯛꯏ꯫ ꯑꯍꯜ ꯑꯗꯨ ꯇꯥꯅꯅꯕ ꯍꯥꯏꯔꯛꯏ, "ꯕꯥ, ꯃꯥꯏꯊꯣꯡ ꯑꯗꯨ ꯃꯛꯁꯤꯜꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯋꯥꯕꯤꯔꯨꯅꯨ, ꯋꯥꯐꯝ ꯑꯗꯨꯒꯤ ꯀꯔꯤꯁꯨ ꯈꯟꯕꯤꯔꯨꯅꯨ, ꯅꯁꯨ ꯇꯧꯖꯒꯦ꯫ ꯀꯩꯁꯨ ꯂꯩꯇꯕ ꯃꯥꯅ ꯍꯦꯛꯇ ꯍꯦꯟꯖꯤꯜꯂꯛꯄ ꯌꯥꯕ ꯅꯠꯇꯦ꯫ ꯃꯅꯝ ꯇꯠꯅꯅꯕ ꯐꯨꯊꯔꯒ ꯅꯁꯨ ꯌꯥꯏꯆꯦꯟꯕ ꯑꯩꯅ ꯍꯦꯛꯇꯅꯦ ꯋꯥꯔꯛꯆꯒꯦ." ꯌꯥꯏꯆꯦꯟꯕꯒꯤ ꯃꯊꯣꯡ ꯆꯥꯗ꯭ꯔꯕ ꯋꯥ ꯈꯔ ꯑꯁꯤ ꯇꯥꯕꯗ ꯎꯡꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯍꯜ ꯑꯗꯨ ꯅꯣꯛꯆꯔꯛꯏ꯫ ꯌꯥꯏꯈꯣꯝꯕꯤꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯇꯨꯅ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯏ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯏꯕꯣꯛ, ꯆꯥꯛ ꯂꯣꯏꯔꯦ, ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯦ." ꯌꯥꯏꯆꯦꯟꯕꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯆꯥꯛ ꯂꯣꯏꯔꯦ, ꯆꯥꯊꯣꯛꯂꯒ ꯅꯪꯒꯤ ꯁꯍꯔ ꯌꯧꯕ ꯂꯝꯕꯤꯗꯣ ꯊꯤꯕ ꯆꯠꯈꯤꯕ ꯌꯥꯔꯅꯤꯀꯣ." ꯑꯍꯜ ꯑꯗꯨꯅ ꯏꯉꯛ ꯉꯛꯅ ꯍꯥꯏꯔꯛꯏ, "ꯍꯩ, ꯃꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯃꯉꯥꯎ ꯊꯤꯈ꯭ꯔꯦꯗ꯫ ꯃꯤꯉꯣꯟꯗꯕꯨ ꯑꯗꯨꯝꯅ ꯍꯥꯏꯕ ꯍꯧꯅꯕ꯭ꯔꯣ? ꯇꯧꯍꯩꯗꯦꯀꯣ꯫ ꯁꯔꯒ ꯍꯥꯏꯕꯁꯤꯗꯤ ꯂꯥꯏꯑꯣꯏꯔꯕ ꯃꯤ ꯀꯌꯥꯒꯤ ꯂꯩꯐꯝꯅꯤꯗꯣ꯫ ꯍꯤꯡꯂꯤꯕ ꯃꯤꯅ ꯀꯝꯗꯧꯅ ꯊꯤꯔꯨꯒꯅꯤ ꯑꯗꯨꯕꯨ? ꯇꯧꯍꯩꯗꯕ ꯊꯕꯛꯅꯤꯀꯣ ꯃꯗꯣ, ꯃꯤꯉꯣꯟꯗ ꯑꯗꯨꯝꯅ ꯍꯥꯏꯅꯨꯀꯣ." ꯌꯥꯏꯆꯦꯟꯕꯁꯨ ꯀꯔꯦꯝꯅꯗꯨꯅ ꯌꯥꯏꯈꯣꯝꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯈꯨꯝꯂꯛꯏ, "ꯑꯗꯨꯅꯤ ꯏꯕꯣꯛ, ꯉꯥꯎꯕ꯭ꯔꯥ ꯀꯩꯅꯣ? ꯏꯆꯪ ꯆꯪꯅ ꯍꯤꯡꯖꯔꯤꯕ ꯑꯩꯕꯨ ꯁꯤꯔꯨꯔꯣ ꯍꯥꯏꯕꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ." ꯌꯥꯏꯈꯣꯝꯕꯤ ꯁꯥꯎꯅ ꯃꯆꯤꯟ ꯃꯆꯥꯗꯨꯅ ꯈꯨꯝꯂꯛꯏ,
ꯅꯪꯕꯨ ꯉꯔꯥꯡꯇ ꯁꯔꯒ ꯇꯥꯕ ꯂꯝꯕꯤ ꯊꯤꯕ ꯂꯥꯛꯄꯅꯦ ꯍꯥꯏꯗꯥꯏꯅꯦ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛꯅ ꯑꯩꯉꯣꯟꯗ ꯏꯔꯥꯜ ꯂꯣꯏꯅ ꯁꯤꯖꯤꯜꯂꯤꯕ ꯌꯥꯏꯆꯦꯟꯕꯁꯨ ꯌꯥꯏꯈꯣꯝꯕꯤꯅ ꯁꯥꯎꯕꯗꯨ ꯎꯕꯗ ꯅꯣꯛꯊꯣꯔꯛꯏ ꯑꯍꯜ ꯑꯗꯨꯅ ꯃꯔꯛ ꯊꯠꯇꯨꯅ ꯍꯥꯏꯔꯛꯏ ꯏꯁꯨꯇꯣꯝꯕꯤꯌꯥ ꯏꯕꯨꯡꯉꯣꯁꯦ ꯃꯇꯝ ꯈꯔ ꯌꯨꯝꯁꯤꯗ ꯂꯩꯖꯔꯁꯅꯤ ꯃꯥꯅ ꯂꯩꯅꯤꯡꯕ ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯇꯁꯦꯡꯅꯃꯛ ꯀꯪꯂꯩꯉꯥꯟꯕꯅ ꯂꯥꯛꯂꯒ ꯍꯥꯏꯔꯝꯂꯤꯕ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯌꯥꯏꯈꯣꯝꯕꯤꯁꯨ ꯏꯃꯨꯡꯗꯒꯤ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯍꯧꯔꯤꯕꯅꯤ ꯃꯃꯥ ꯃꯄꯥ ꯃꯔꯤ ꯃꯇꯥ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯍꯟꯅ ꯌꯦꯡꯕꯗ ꯀꯅꯥꯁꯨ ꯂꯩꯇꯕꯅ ꯀꯪꯂꯩꯉꯥꯟꯕꯅ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯀꯅꯥꯅꯁꯨ ꯊꯤꯡꯕ ꯉꯝꯂꯣꯏ ꯈꯟꯅ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨ ꯁꯥꯎꯅꯤꯡꯂꯕꯁꯨ ꯅꯨꯄꯤ ꯑꯣꯏꯔꯨꯕꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏ ꯈꯪꯕꯅ ꯃꯕꯣꯛꯅ ꯍꯥꯏꯕꯗ ꯃꯥꯁꯨ ꯋꯥ ꯃꯈꯥ ꯇꯥꯈꯤꯗ꯭ꯔꯦ ꯌꯥꯏꯆꯦꯟꯕꯁꯨ ꯃꯁꯨ ꯃꯕꯦꯟ ꯑꯅꯤꯕꯨ ꯃꯇꯝ ꯈꯔꯗꯤ ꯉꯥꯛ ꯁꯦꯟꯕꯤꯔꯒꯦ ꯍꯥꯏꯕ ꯑꯁꯤꯗ ꯂꯦꯞꯈ꯭ꯔꯦ ꯑꯁꯨꯝ ꯇꯧꯅ ꯌꯥꯏꯆꯦꯟꯕꯅ ꯃꯇꯝ ꯈꯔꯗꯤ ꯃꯕꯦꯟ ꯃꯁꯨꯒꯤ ꯃꯅꯥꯛꯇ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯕꯤꯔꯦ ꯀꯪꯂꯩꯉꯥꯟꯕꯁꯨ ꯌꯥꯏꯆꯦꯟꯕꯤꯕꯨ ꯑꯀꯣꯝꯕ ꯇꯟꯖꯥ ꯌꯦꯡꯂꯒ ꯐꯥꯔꯒ ꯃꯥꯒꯤ ꯇꯥꯂꯣꯏ ꯑꯣꯏꯔꯒꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ ꯅꯣꯡꯃ ꯌꯥꯏꯆꯦꯟꯕꯅ ꯁꯤꯡ ꯊꯤꯕ ꯆꯠꯈ꯭ꯔꯤꯉꯩ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯀꯪꯂꯩꯉꯥꯟꯕ ꯌꯥꯏꯈꯣꯝꯕꯒꯤ ꯌꯨꯝ ꯑꯗꯨꯗ ꯃꯐꯤ ꯑꯃꯨꯕ ꯉꯥꯛꯇ ꯁꯦꯠꯄ ꯅꯨꯄꯥ ꯈꯔꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯗ ꯐꯥꯎꯖꯤꯜꯂꯛꯂꯦ ꯌꯥꯏꯈꯣꯝꯕꯁꯨ ꯁꯟꯙ꯭ꯌꯥ ꯌꯥꯆꯪꯕꯒꯤ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯅꯅꯕ ꯀꯟꯅ ꯁꯦꯝ ꯁꯥꯖꯔꯤꯕ ꯃꯇꯝꯅꯤ ꯀꯪꯂꯩꯉꯥꯟꯕꯅ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯂꯦꯞꯂꯒ ꯌꯥꯏꯈꯣꯝꯕꯤ ꯇꯥꯅꯅꯕ ꯂꯧꯔꯛꯏ ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯂꯩꯔꯗꯤ ꯑꯊꯨꯕ ꯃꯇꯝꯗ ꯊꯣꯛꯂꯛꯑꯣ ꯂꯣꯠꯄꯅ ꯀꯥꯟꯅꯔꯣꯏ ꯊꯣꯡ ꯅꯝꯈꯥꯏꯔꯒ ꯆꯪꯂꯛꯇ꯭ꯔꯤꯉꯩꯗꯅꯦ ꯊꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯣ ꯌꯥꯏꯈꯣꯝꯕꯤꯅ ꯂꯥꯎꯔꯛꯂꯤꯕ ꯑꯗꯨ ꯇꯥꯔꯗꯨꯅ ꯍꯥꯊꯨ ꯍꯥꯊꯨ ꯏꯃꯨꯡꯗꯒꯤ ꯈꯪꯆꯦꯟ ꯆꯦꯟꯊꯣꯔꯛꯏ ꯑꯃꯨꯕ ꯐꯤꯖꯦꯠꯇꯅ ꯂꯩꯇꯦꯡꯕ ꯃꯁꯛꯇꯤ ꯈꯪꯗꯕ ꯅꯨꯄꯥ ꯃꯌꯥꯝ ꯑꯗꯨꯒ ꯀꯪꯂꯩꯉꯥꯟꯕꯒ ꯁꯨꯃꯥꯡ ꯑꯗꯣꯝꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤꯕ ꯑꯗꯨ ꯎꯕꯗ ꯌꯥꯏꯈꯣꯝꯕꯤ ꯄꯥꯈꯠꯄꯅ ꯂꯣꯏꯈ꯭ꯔꯦ ꯑꯀꯤꯕ ꯄꯨꯝꯕ ꯂꯣꯠꯁꯤꯜꯂꯒ ꯑꯔꯩꯕ ꯊꯧꯅꯥ ꯄꯨꯊꯣꯛꯂꯒ ꯈꯨꯝꯂꯛꯏ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯍꯥꯏꯕꯤꯌꯨ ꯀꯪꯂꯩꯉꯥꯟꯕ ꯌꯥꯏꯈꯣꯝꯕꯤꯒꯤ ꯐꯖꯔꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯎꯕꯗ ꯉꯥꯏꯍꯥꯛ ꯃꯪꯗꯨꯅ ꯃꯪꯂꯥꯟ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯔꯨꯔꯕ ꯃꯇꯨꯡꯗ ꯈꯨꯝꯂꯛꯏ ꯁꯨꯝꯗꯧꯕ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯅ ꯂꯝ ꯑꯁꯤꯒꯤ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛ ꯀꯣꯅꯨꯡꯗ ꯀꯧꯈꯠꯂꯤ ꯑꯗꯨꯅ ꯅꯪꯁꯨ ꯂꯥꯛꯅꯕ ꯑꯩꯈꯣꯏ ꯈꯔꯅ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ ꯅꯇꯣꯝꯇ ꯂꯥꯛꯀꯗꯕꯅꯤ ꯀꯅꯥꯁꯨ ꯅꯇꯨꯡ ꯏꯟꯅꯔꯛꯄ ꯌꯥꯔꯣꯏ ꯂꯥꯛꯑꯣ ꯃꯥꯡ ꯊꯥꯔꯣ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯔꯣ ꯌꯥꯏꯈꯣꯝꯕꯤ ꯀꯪꯂꯩꯉꯥꯟꯕꯒꯤ ꯋꯥ ꯈꯔ ꯑꯁꯤ ꯇꯥꯕꯗ ꯑꯗꯨꯃꯛ ꯈꯪꯈ꯭ꯔꯦ ꯃꯥꯕꯨ ꯂꯧꯅꯝ ꯇꯧꯔꯒ ꯐꯥꯅꯅꯕ ꯀꯪꯂꯩꯉꯥꯟꯕꯅ ꯂꯥꯡ ꯊꯥꯛꯄꯅꯤ ꯍꯥꯏꯕꯁꯤ ꯍꯩꯁꯤꯡꯅ ꯃꯍꯥꯛꯅ ꯈꯨꯝꯂꯛꯏ ꯍꯣꯏ ꯐꯅꯤ ꯌꯥꯅꯤ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯆꯒꯦ ꯑꯗꯨꯕꯨ ꯑꯩ ꯅꯣꯡꯃꯒꯤ ꯇꯉꯥꯏ ꯐꯗꯅ ꯇꯧꯗꯕ ꯌꯥꯗ꯭ꯔꯕ ꯊꯕꯛ ꯑꯁꯤꯗꯤ ꯑꯝꯇ ꯂꯣꯏꯁꯤꯟꯖꯔꯝꯒꯦ ꯉꯥꯏꯍꯥꯛꯇ ꯉꯥꯏꯕꯤꯔꯝꯕ ꯌꯥꯒꯗ꯭ꯔꯥ ꯀꯪꯂꯩꯉꯥꯟꯕꯁꯨ ꯌꯥꯏꯈꯣꯝꯕꯤꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯀꯔꯤꯁꯨ ꯀꯨꯏꯔꯣꯏ ꯈꯟꯗꯨꯅ ꯌꯥꯊꯣꯔꯛꯂꯦ ꯌꯥꯏꯈꯣꯝꯕꯤ ꯏꯃꯨꯡꯗ ꯍꯦꯛ ꯆꯪꯕꯒ ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯃꯑꯣꯡꯗ ꯈꯣꯡꯀꯥꯞ ꯂꯥꯎꯅ ꯂꯥꯎꯅ ꯇꯞꯅ ꯀꯅꯥꯁꯨ ꯇꯥꯗꯅꯕ ꯃꯑꯣꯡꯗ ꯊꯥꯡꯂꯒ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯤꯡ ꯊꯣꯡꯂꯣꯝꯗꯒꯤ ꯃꯁꯥ ꯀꯟꯖꯅꯕ ꯈꯣꯡꯂꯩ ꯊꯨꯅ ꯆꯦꯟꯊꯣꯔꯛꯏ ꯁꯨꯃꯥꯡꯂꯣꯝꯗ ꯀꯪꯂꯩꯉꯥꯟꯕ ꯑꯃꯗꯤ ꯅꯨꯄꯥ ꯈꯔ ꯑꯗꯨꯅ ꯉꯥꯏꯔꯤꯕꯗꯨ ꯑꯁꯨꯝ ꯀꯨꯏꯁꯤꯜꯂꯛꯄꯅ ꯑꯃꯗꯤ ꯌꯥꯏꯈꯣꯝꯕꯤꯁꯨ ꯆꯪꯈꯤꯕꯗꯒꯤ ꯊꯣꯛꯂꯛꯄ ꯀꯧꯕ ꯂꯩꯇꯕꯅ ꯆꯤꯡꯅꯕ ꯍꯦꯟꯒꯠꯂꯛꯂꯦ ꯃꯁꯤꯗꯒꯤ ꯀꯪꯂꯩꯉꯥꯟꯕꯅ ꯁꯥꯎꯅ ꯌꯨꯝ ꯑꯗꯣꯝꯗ ꯆꯪꯂꯛꯏ ꯁꯤꯌꯥ ꯀꯔꯤꯁꯨ ꯂꯩꯇꯕ ꯅꯨꯄꯤ ꯃꯆꯥ ꯃꯥꯒꯨꯝꯕ ꯑꯃꯅꯁꯨ ꯑꯩꯕꯨ ꯁꯤꯡꯅꯕ ꯁꯥꯕ ꯑꯩꯕꯨ ꯑꯄꯪꯕ ꯁꯤꯒꯦ ꯈꯟꯕ ꯈꯪꯒꯅꯤ ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯅ ꯃꯄꯥꯟꯒꯤ ꯊꯣꯡꯖꯥꯎ ꯑꯗꯨ ꯁꯥꯐꯨ ꯀꯟꯅ ꯍꯥꯡꯗꯣꯔꯛꯏ ꯀꯥ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯑꯃꯗꯤ ꯀꯥꯆꯤꯟ ꯆꯪꯗꯨꯅ ꯌꯥꯏꯈꯣꯝꯕꯤꯕꯨ ꯊꯤꯔꯤ ꯀꯣꯟꯅ ꯊꯪꯗ ꯃꯅꯤꯡꯊꯣꯡ ꯑꯗꯨ ꯍꯥꯡꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯗꯨ ꯎꯕꯗ ꯌꯥꯏꯈꯣꯝꯕꯤ ꯇꯨꯃꯤꯟꯅ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯃꯥꯒꯤ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯈ꯭ꯔꯦ ꯈꯜꯂꯨꯕꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯒꯠꯂꯛꯇꯨꯅ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯣꯠ ꯆꯩ ꯑꯔꯩꯕ ꯃꯈꯩ ꯀꯧꯈꯥꯏꯕ ꯊꯨꯒꯥꯏꯕ ꯍꯧꯔꯛꯂꯝꯃꯤ ꯃꯝꯂꯤꯕ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯑꯗꯣꯝꯗ ꯂꯝꯕꯤꯁꯨ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯅ ꯌꯥꯏꯈꯣꯝꯕꯤ ꯑꯁꯨꯝ ꯃꯅꯤꯡ ꯍꯟꯗꯨꯅ ꯌꯦꯡꯂꯒ ꯆꯦꯜꯂꯛꯄꯅ ꯀꯅꯥꯁꯨ ꯂꯩꯇꯕ ꯂꯝꯍꯥꯡ ꯑꯃꯗ ꯃꯇꯣꯝꯇ ꯂꯦꯞꯇꯨꯅ ꯂꯩꯔꯦ ꯀꯗꯣꯝꯗꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯆꯠꯀꯗꯧꯔꯤꯕ ꯑꯁꯤꯅ ꯃꯝꯕꯅꯁꯨ ꯂꯣꯏꯔꯦ ꯑꯕꯣꯛ ꯑꯁꯣꯟꯕꯤ ꯑꯗꯨꯅ ꯀꯝꯗꯧꯔꯝꯒꯅꯤ ꯐꯠꯈꯤꯗ꯭ꯔꯕ ꯅꯨꯄꯥ ꯑꯗꯨꯒ ꯊꯦꯡꯅꯔꯝꯂꯕꯗꯤ ꯀꯝꯗꯧꯅꯤ ꯀꯔꯝꯅ ꯑꯩꯕꯨ ꯌꯨꯝꯗ ꯍꯟꯒꯗꯧꯔꯤꯕꯅꯣ ꯋꯥꯈꯜ ꯃꯋꯣꯟ ꯈꯟꯖꯤꯜꯂꯒ ꯌꯥꯏꯈꯣꯝꯕꯤ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯃꯟꯕꯅ ꯀꯞꯊꯣꯔꯛꯂꯦ ꯂꯝꯍꯥꯡ ꯑꯗꯨꯗ ꯂꯥꯏꯔꯕ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗꯅ ꯀꯪꯂꯩꯉꯥꯟꯕꯅ ꯑꯔꯩꯕ ꯄꯣꯠ ꯆꯩ ꯃꯈꯩ ꯂꯣꯏꯅꯃꯛ ꯊꯨꯒꯥꯏꯕ ꯌꯥꯕ ꯊꯨꯒꯥꯏꯔꯝꯂꯒ ꯐꯤꯡꯅ
ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄꯗ ꯑꯍꯜ ꯑꯁꯣꯟꯕꯤ ꯑꯗꯨꯅ ꯊꯣꯡꯒꯥꯜꯗꯒꯤ ꯁꯣꯜꯂꯤ ꯁꯣꯜꯂꯤ ꯃꯈꯨꯠꯇ ꯉꯥ ꯃꯆꯥ ꯑꯃ ꯄꯥꯏꯔꯒ ꯂꯥꯛꯂꯤꯕ ꯑꯗꯨ ꯎꯔꯦ꯫ ꯃꯕꯨꯛ ꯐꯠꯇ꯭ꯔꯕ ꯀꯪꯂꯩ ꯉꯥꯟꯕ ꯈꯣꯡꯂꯩ ꯊꯨꯅ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯂꯛꯂꯒ ꯁꯥꯎꯅ ꯍꯥꯏꯔꯛꯏ, "ꯍꯦ ꯑꯍꯜ, ꯅꯪꯁꯨ ꯅꯨꯄꯤꯗꯣ ꯍꯧꯖꯤꯛꯃꯛ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯟꯅꯧ, ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ." ꯑꯍꯜ ꯑꯗꯨꯗꯤ ꯀꯪꯂꯩ ꯉꯥꯟꯕꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯑꯃꯗꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯄꯥꯈꯠꯄꯅ ꯋꯥ ꯐꯥꯎꯕ ꯐꯖꯅ ꯉꯥꯡꯕ ꯉꯝꯖꯗ꯭ꯔꯦ꯫ ꯌꯥꯏꯆꯦꯟꯕꯁꯨ ꯁꯤꯡ ꯊꯤꯔꯨꯕ ꯍꯜꯂꯛꯂꯝꯃꯤ꯫ ꯊꯣꯡꯒꯥꯜꯗꯒꯤ ꯇꯧꯅꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯍꯪꯂꯛꯏ, "ꯀꯩꯗꯧꯔꯦꯕꯣ? ꯌꯥꯆꯪꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯅꯈꯣꯏ ꯈꯔꯁꯤꯅ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ? ꯀꯩꯅꯣ ꯁꯨꯃꯥꯡ ꯃꯥꯡꯒꯣꯜꯀꯥꯁꯤꯅ ꯂꯣꯏꯅꯃꯛ ꯆꯥꯏꯔꯤꯁꯤꯅ?" ꯌꯥꯏꯆꯦꯟꯕꯒꯤ ꯋꯥꯗꯨ ꯈꯪꯊꯠ ꯊꯠꯂꯒ ꯀꯪꯂꯩ ꯉꯥꯟꯕꯅ ꯈꯨꯝꯂꯛꯏ, "ꯃꯗꯨ ꯈꯪꯂꯒ ꯅꯪꯒꯤ ꯀꯥꯟꯅꯕꯅ ꯀꯔꯤꯅꯣ? ꯑꯩꯁꯤ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯣ ꯅꯪ? ꯑꯃꯨꯛꯇꯪ ꯉꯝꯊꯣꯛꯅꯁꯦ ꯍꯥꯏꯕ꯭ꯔꯣ? ꯌꯥꯏꯈꯣꯝꯕꯤꯕꯨ ꯈꯨꯗꯛ ꯑꯁꯤꯗ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯟꯅꯧ, ꯅꯠꯇ꯭ꯔꯕꯗꯤ ꯅꯈꯣꯏ ꯑꯅꯤ ꯂꯦꯝꯅ ꯊꯥꯔꯣꯏ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ." ꯌꯥꯏꯆꯦꯟꯕ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯑꯣꯡꯗꯨꯅ ꯋꯥꯈꯜ ꯈꯜꯂꯕ ꯃꯇꯨꯡꯗ ꯂꯩꯅꯔꯤꯕ ꯐꯤꯕꯝ ꯑꯗꯨ ꯐꯖꯅ ꯈꯪꯂꯕ ꯃꯇꯨꯡꯗ ꯈꯨꯝꯂꯛꯏ, "ꯑꯄꯥꯝꯕ ꯅꯨꯄꯤꯕꯨ ꯑꯗꯨꯝꯅ ꯇꯧꯔꯒ ꯃꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯝꯕ ꯑꯣꯠꯂꯒ ꯄꯣꯠꯁꯛ ꯑꯃ ꯊꯤꯕꯒ ꯆꯞ ꯃꯥꯟꯅꯅ ꯊꯤꯅꯕ꯭ꯔꯣ? ꯅꯔꯜ ꯈꯔ ꯂꯩꯔꯕꯗꯤ ꯅꯪꯅ ꯍꯥꯏꯕ ꯄꯨꯝꯕ ꯂꯣꯏꯅꯃꯛ ꯃꯌꯥꯝ ꯑꯁꯤꯅ ꯏꯟꯒꯅꯤ ꯈꯟꯕꯗꯣ ꯃꯗꯨꯗꯤ ꯑꯣꯏꯔꯣꯏ ꯑꯄꯪꯕ." ꯋꯥ ꯈꯔꯁꯤ ꯍꯥꯏꯅ ꯍꯥꯏꯅ ꯌꯥꯏꯆꯦꯟꯕꯅ ꯀꯪꯂꯩ ꯉꯥꯟꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯂꯦꯡꯖꯨꯝꯗ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨꯅ ꯇꯞꯅ ꯇꯞꯅ ꯊꯥꯔꯒ ꯑꯃꯨꯛꯁꯨ ꯃꯈꯣꯏ ꯑꯅꯤꯈꯛ ꯇꯥꯅꯅꯕ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏ, "ꯅꯨꯄꯤ ꯃꯁꯥꯅ ꯌꯥꯅꯅꯕ ꯑꯃꯨꯛꯇ ꯍꯣꯠꯅꯈꯣ꯫ ꯑꯩ ꯂꯩꯔꯤꯉꯩꯗ ꯌꯥꯏꯈꯣꯝꯕꯤꯕꯨ ꯅꯪꯅ ꯐꯥꯒꯅꯤ ꯊꯧꯔꯥꯡꯂꯤꯕꯗꯣ ꯑꯣꯏꯊꯣꯛꯂꯣꯏ." ꯀꯪꯂꯩ ꯉꯥꯟꯕ ꯌꯥꯏꯆꯦꯟꯕꯅ ꯀꯔꯦꯝꯅꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯁꯤꯡ ꯑꯁꯤ ꯇꯥꯕꯗ ꯃꯃꯤꯠꯇ ꯏ ꯀꯥꯕ ꯃꯈꯩ ꯁꯥꯎꯔꯗꯨꯅ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯝꯂꯒ ꯁꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯐꯤ ꯀꯜꯂꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯗꯤ ꯃꯁꯥꯗ ꯄꯥꯈꯠꯄ ꯑꯃꯒ ꯂꯣꯏꯅꯅ ꯃꯁꯨꯅꯨꯄꯤ ꯌꯥꯏꯈꯣꯝꯕꯤꯕꯨ ꯀꯧꯔꯗꯨꯅ ꯌꯨꯝꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯌꯥꯏꯆꯦꯟꯕꯗꯤ ꯌꯥꯏꯈꯣꯝꯕꯤ ꯏꯃꯨꯡꯗ ꯂꯩꯔꯝꯂꯔꯣꯏ ꯈꯪꯕꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯔꯛꯇꯨꯅ ꯌꯥꯏꯈꯣꯝꯕꯤꯕꯨ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯌꯥꯏꯈꯣꯝꯕꯤ ꯑꯁꯨꯝ ꯑꯃꯃꯝ ꯃꯔꯛ ꯑꯗꯨꯗ ꯂꯥꯛꯄꯅ ꯌꯥꯏꯆꯦꯟꯕ ꯃꯈꯣꯏ ꯑꯅꯤꯅ ꯊꯦꯡꯅꯔꯛꯈꯤꯕ ꯎ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯁꯥꯗ ꯆꯤꯡꯅꯕ ꯄꯣꯛꯂꯝꯕ ꯈꯨꯗꯤꯡꯃꯛ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦ ꯈꯟꯗꯨꯅ ꯎ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯐꯝꯊꯒꯦ ꯇꯧꯕꯒ ꯈꯪꯍꯧꯗꯅ ꯌꯥꯏꯆꯦꯟꯕꯅ ꯎ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯔꯨꯝꯗꯒꯤ ꯄꯥꯈꯠꯅ ꯀꯧꯔꯛꯂꯝꯃꯤ, "ꯌꯥꯏꯈꯣꯝꯕꯤ, ꯃꯐꯝ ꯑꯁꯤꯗ ꯅꯪꯗꯤ ꯀꯩꯗꯧꯔꯝꯃꯤꯕ? ꯆꯠꯂꯕꯁꯨ ꯑꯅꯛꯄ ꯃꯐꯝ ꯑꯃꯗ ꯂꯣꯠꯂꯒ ꯂꯩꯕ ꯌꯥꯗꯕ꯭ꯔꯣ ꯅꯪꯕꯣ? ꯑꯁꯣꯝ ꯌꯨꯝꯂꯣꯝꯗꯗꯤꯅꯦ ꯁꯣꯜꯂꯕ ꯑꯍꯜ ꯑꯗꯣ ꯀꯌꯥꯗ ꯅꯨꯡꯁꯥ ꯊꯤꯍꯧꯔꯦ, ꯅꯪꯅ ꯂꯩꯔꯝꯗꯕ ꯑꯗꯨꯗꯗꯤ." ꯌꯥꯏꯈꯣꯝꯕꯤ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯐꯥꯎꯕ ꯈꯨꯝꯗꯅ ꯌꯥꯏꯆꯦꯟꯕꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯌꯥꯏꯆꯦꯟꯕꯅ, "ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯋꯥꯔꯕ? ꯅꯠꯇ꯭ꯔꯒ ꯅꯁꯥꯒ ꯉꯝꯗ꯭ꯔꯕ? ꯂꯥꯛꯑꯣ, ꯌꯨꯝꯂꯣꯝꯗ ꯊꯨꯅ ꯍꯟꯅꯅꯕ ꯇꯧꯔꯁꯤ, ꯃꯥꯡ ꯊꯥꯔꯣ." ꯌꯥꯏꯈꯣꯝꯕꯤ ꯃꯤꯠꯂꯨꯗ ꯄꯤ ꯊꯨꯝꯍꯜꯂꯤꯕ ꯑꯗꯨ ꯌꯥꯏꯆꯦꯟꯕ ꯎꯗꯅꯕ ꯃꯈꯨꯠ ꯃꯆꯥ ꯑꯗꯨꯅ ꯊꯨꯅ ꯇꯩꯊꯣꯛꯆꯩ, ꯑꯗꯨꯒ ꯌꯥꯏꯆꯦꯟꯕꯒꯤ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯄ ꯍꯧꯈ꯭ꯔꯦ꯫ ꯇꯁꯦꯡꯅ ꯌꯥꯏꯈꯣꯝꯕꯤ ꯌꯥꯏꯆꯦꯟꯕꯅ ꯃꯍꯥꯛꯄꯨ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯊꯤꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯁꯤ ꯁꯨꯛꯂꯩ ꯂꯩꯖꯗꯦ, ꯑꯃꯗꯤ ꯌꯥꯏꯆꯦꯟꯕꯅ ꯄꯥꯈꯠꯄ ꯑꯃꯒ ꯂꯣꯏꯅꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯈꯤꯕ ꯋꯥ ꯑꯗꯨꯇꯕꯨ ꯈꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯌꯨꯝ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯃꯕꯣꯛ ꯑꯗꯨ ꯏꯁꯣꯟ ꯁꯣꯟꯅ ꯆꯩꯁꯨ ꯑꯃꯒ ꯁꯣꯜꯂꯤ ꯁꯣꯜꯂꯤ ꯆꯦꯟꯊꯣꯔꯛꯂꯤꯕ ꯑꯗꯨ ꯎꯕꯗ ꯌꯥꯏꯈꯣꯝꯕꯤ ꯀꯞꯂꯤ ꯀꯞꯂꯤ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯕꯣꯛꯄꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯖꯔꯒ ꯀꯞꯆꯩ꯫ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯌꯥꯏꯈꯣꯝꯕꯤꯁꯨ ꯃꯕꯣꯛ ꯑꯃꯗꯤ ꯌꯥꯏꯆꯦꯟꯕꯗ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯝꯖꯩ꯫ ꯃꯇꯝ ꯈꯔꯗꯤ ꯀꯪꯂꯩ ꯉꯥꯟꯕ ꯌꯥꯏꯈꯣꯝꯕꯤꯗ ꯀꯤꯍꯜꯂꯛꯄ ꯑꯃꯗꯤ ꯌꯦꯜꯂꯛꯄ ꯂꯩꯈꯤꯔꯝꯗꯦ꯫ ꯌꯥꯏꯆꯦꯟꯕ ꯑꯃꯗꯤ ꯌꯥꯏꯈꯣꯝꯕꯤꯁꯨ ꯄꯥꯈꯪ ꯂꯩꯁꯥ ꯄꯨꯡꯀꯛ ꯐꯥꯔꯛꯄ ꯑꯄꯥꯝ ꯅꯨꯡꯁꯤ ꯈꯪꯂꯛꯄ ꯃꯇꯝ ꯑꯣꯏꯕꯅ ꯅꯨꯡꯁꯤ ꯏꯔꯥꯡꯁꯨ ꯈꯔ ꯈꯔ ꯌꯥꯎꯖꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯃꯕꯣꯛ ꯑꯁꯣꯟꯕꯤ ꯑꯗꯨꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯁꯣꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯌꯥꯏꯈꯣꯝꯕꯤꯒꯤ ꯈꯟꯕꯗ ꯑꯍꯜ ꯑꯣꯏꯔꯕꯤ ꯃꯕꯣꯛ ꯑꯗꯨ ꯇꯥꯏꯕꯪꯄꯥꯜ ꯐꯥꯎꯕ ꯊꯥꯗꯣꯛꯄ ꯉꯝꯂꯣꯏꯗꯧꯔꯦ꯫ ꯌꯥꯏꯆꯦꯟꯕꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯀꯧꯁꯤꯟꯗꯨꯅ ꯄꯨꯛꯃꯦꯟ ꯄꯥꯎꯃꯦꯟꯅꯖꯩ꯫ "ꯏꯕꯨꯡꯉꯣ, ꯁꯅꯥ, ꯑꯕꯣꯛꯁꯦ ꯃꯇꯝ ꯀꯨꯏꯅꯁꯨ ꯂꯩꯒꯗꯧꯕ ꯃꯥꯟꯗ꯭ꯔꯦꯗꯣ꯫ ꯏꯁꯨ ꯅꯨꯄꯤ ꯑꯁꯤꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯄ ꯐꯥꯎꯕꯗ ꯅꯥꯎꯀꯣꯟꯗꯨꯅ ꯂꯩꯕ ꯉꯝꯂꯣꯏꯗꯧꯔꯦꯗꯣ꯫ ꯑꯗꯨꯅ ꯏꯕꯨꯡꯉꯣ, ꯅꯪꯅ ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯤ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯤ ꯌꯥꯏꯈꯣꯝꯕꯤꯕꯨ ꯃꯥꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯄ ꯃꯇꯝ ꯐꯥꯎꯕꯇꯪꯗꯤ ꯏꯁꯨ ꯅꯨꯄꯤꯕꯨ ꯉꯥꯛ ꯁꯦꯟꯕꯤꯌꯨ꯫
ꯋꯥꯍꯩ ꯈꯔ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯔꯤꯕꯤ ꯃꯁꯨꯅꯨꯄꯤꯕꯨ ꯀꯣꯟꯗꯨꯅ ꯀꯞꯆꯩ꯫ ꯌꯥꯏꯈꯣꯝꯕꯤꯁꯨ ꯑꯍꯜ ꯑꯣꯏꯔꯕꯤ ꯃꯥꯒꯤ ꯄꯨꯝꯅꯃꯛ ꯑꯣꯏꯖꯔꯤꯕꯤ ꯃꯕꯣꯛꯅ ꯑꯗꯨꯝꯅ ꯅꯤꯡꯕ ꯀꯥꯏꯅ ꯃꯥꯕꯨ ꯀꯣꯟꯗꯨꯅ ꯀꯞꯄꯗꯨ ꯇꯥꯕꯗ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯃꯟꯕꯅ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯊꯣꯔꯛꯏ꯫ ꯌꯥꯏꯆꯦꯟꯕ ꯃꯁꯨ ꯃꯕꯦꯟꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯇꯁꯦꯡꯅꯃꯛ ꯃꯁꯥꯗ ꯑꯃꯨꯛꯇ ꯐꯥꯎꯗ꯭ꯔꯤꯕ ꯏꯍꯨꯜ ꯑꯃꯁꯨ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯌꯥꯏꯈꯣꯝꯕꯤꯕꯨ ꯃꯥꯅ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯐꯠꯇꯕ ꯀꯌꯥꯗꯒꯤ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯅꯤꯡꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯃꯆꯤꯟꯗ ꯇꯞꯅ ꯃꯁꯨ ꯃꯕꯦꯟ ꯑꯅꯤ ꯑꯗꯨ ꯇꯥꯅꯅꯕ ꯃꯑꯣꯡꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯑꯕꯣ, ꯅꯁꯨꯅ ꯂꯩꯔꯤꯕ ꯃꯈꯩ ꯏꯃꯨꯡ ꯑꯁꯤꯗ ꯑꯋꯥ ꯑꯅꯥ ꯁꯨꯡꯇꯥ ꯇꯥꯍꯟꯖꯔꯣꯏ꯫ ꯅꯁꯨꯅ ꯋꯥꯁꯛꯇꯨꯅ ꯍꯥꯏꯖꯔꯤꯕ ꯑꯁꯤꯅꯤ"꯫ ꯌꯥꯏꯆꯦꯟꯕꯅ ꯃꯈꯧ ꯄꯣꯡꯅ ꯊꯧꯅꯥ ꯐꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯃꯁꯨ ꯃꯕꯦꯟ ꯑꯅꯤꯗꯨ ꯃꯈꯣꯏꯕꯨ ꯉꯥꯛ ꯁꯦꯟꯕꯤꯅꯕ, ꯃꯈꯣꯏꯒꯤ ꯑꯋꯥꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯃꯤꯑꯣꯏ ꯑꯃꯗꯤ ꯂꯩꯖꯔꯦ ꯍꯥꯏꯕꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯆꯥꯎꯊꯣꯛꯆꯩ꯫ ꯑꯁꯨꯝ ꯇꯧꯅ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯌꯥꯏꯈꯣꯝꯕꯤ ꯑꯃꯗꯤ ꯌꯥꯏꯆꯦꯟꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯃꯔꯤꯁꯨ ꯑꯁꯨꯝ ꯆꯦꯁꯤꯜꯂꯛꯈꯤ꯫ ꯑꯃꯗꯤ ꯄꯥꯈꯪ ꯂꯩꯁꯥ ꯑꯣꯏꯔꯤꯉꯩ ꯌꯨꯝꯕꯥꯟ ꯂꯝꯕꯤꯗ ꯈꯣꯡꯗꯥꯗ꯭ꯔꯤꯉꯩꯗ ꯈꯟꯊꯍꯧꯗꯕ ꯃꯤꯀꯨꯞꯇ ꯌꯨꯝꯕꯥꯟ ꯂꯝꯕꯤꯁꯨ ꯍꯦꯛ ꯈꯣꯡꯗꯥꯔꯨꯔꯦ꯫ ꯑꯁꯨꯝ ꯇꯧꯅ ꯌꯥꯏꯈꯣꯝꯕꯤꯒꯤ ꯄꯤꯕꯨꯛꯅꯨꯡꯗ ꯌꯥꯏꯆꯦꯟꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯋꯥ ꯑꯃ ꯃꯤꯇꯝꯈ꯭ꯔꯦ꯫ ꯏꯀꯥꯟ ꯀꯥꯟꯗꯅ ꯃꯕꯣꯛ ꯑꯁꯣꯟꯕꯤ ꯑꯗꯨꯁꯨ ꯂꯥꯏꯑꯣꯡ ꯈꯪꯗꯕ ꯂꯩꯅꯥ ꯑꯃꯅ ꯀꯟꯅ ꯅꯥꯔꯛꯂꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ ꯃꯁꯥꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯌꯧꯔꯛꯂꯦ ꯈꯪꯖꯔꯕꯗ ꯌꯥꯏꯈꯣꯝꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯕ ꯃꯈꯩ ꯈꯣꯟꯖꯦꯜ ꯅꯤꯛꯅ ꯍꯥꯏꯖꯔꯛꯏ꯫ "ꯑꯕꯣꯛꯀꯤ ꯏꯁꯨꯇꯣꯝꯕꯤ, ꯌꯥꯏꯈꯣꯝꯕꯤ, ꯑꯕꯣꯛꯀꯤ ꯃꯇꯝ ꯂꯣꯏꯁꯤꯜꯂꯛꯄ ꯃꯥꯜꯂꯤ꯫ ꯏꯁꯨꯇꯣꯝꯕꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯑꯕꯣꯛ ꯆꯠꯄ ꯇꯥꯔꯦꯗꯣ꯫ ꯅꯪꯕꯨ ꯀꯝꯗꯧꯅ ꯂꯩꯍꯧꯒꯅꯤ ꯅꯊꯟꯇ"꯫ ꯌꯥꯏꯈꯣꯝꯕꯤ ꯃꯕꯣꯛꯀꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯂꯦꯞꯄ ꯂꯩꯇꯅ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯁꯥ ꯄꯨꯝꯕ ꯐꯨꯟꯀꯠꯇꯨꯅ ꯋꯥ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯉꯥꯡꯕ ꯉꯝꯖꯗ꯭ꯔꯦ꯫ ꯌꯥꯏꯆꯦꯟꯕꯁꯨ ꯇꯧꯅꯔꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯁꯣꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯍꯜ ꯑꯗꯨꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯗꯨ ꯐꯥꯎꯕ ꯌꯥꯏꯈꯣꯝꯕꯤ ꯑꯃꯗꯤ ꯌꯥꯏꯆꯦꯟꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯈꯨꯠ ꯌꯦꯠ ꯑꯣꯏ ꯑꯗꯨ ꯀꯟꯅ ꯆꯦꯖꯦꯠ ꯄꯥꯏꯁꯤꯟꯅꯔꯝꯂꯒ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯈꯤꯔꯝꯃꯤ꯫ ꯃꯕꯣꯛꯀꯤ ꯃꯊꯧ ꯃꯉꯝ ꯂꯣꯏꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯌꯥꯏꯈꯣꯝꯕꯤ ꯑꯃꯗꯤ ꯌꯥꯏꯆꯦꯟꯕ ꯌꯨꯝ ꯑꯗꯨꯗ ꯑꯋꯥ ꯅꯨꯡꯉꯥꯏ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯗꯨꯅ ꯂꯩꯃꯤꯟꯅꯔꯛꯂꯦ꯫ ꯌꯥꯏꯈꯣꯝꯕꯤꯕꯨ ꯌꯥꯏꯆꯦꯟꯕꯅ ꯌꯨꯝꯒꯤ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯊꯣꯛꯍꯟꯗꯅ ꯃꯥꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯍꯣꯠꯅꯖꯩ꯫ ꯅꯣꯡꯃ ꯌꯥꯏꯆꯦꯟꯕꯅ ꯁꯤꯡ ꯊꯤꯕ ꯑꯣꯏꯅ ꯈꯨꯜ ꯑꯗꯨꯒꯤ ꯆꯤꯡꯅꯨꯡꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯄꯟꯊꯧ ꯅꯤꯡꯊꯧꯔꯦꯜ ꯂꯣꯌꯨꯝꯕꯅ ꯊꯥꯔꯛꯄ ꯁꯔꯒꯒꯤ ꯄꯥꯎ ꯄꯨꯕ ꯗꯨꯠ ꯑꯃꯅ ꯃꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯗꯨꯠ ꯑꯗꯨꯅ ꯃꯥꯕꯨ ꯌꯥꯏꯆꯦꯟꯕꯕꯨ ꯎꯕꯗ ꯍꯔꯥꯎꯅ ꯆꯪꯁꯤꯜꯂꯛꯂꯒ ꯃꯃꯣꯟ ꯅꯣꯛꯅ ꯍꯥꯏꯔꯛꯏ꯫ "ꯔꯥꯖꯀꯨꯃꯥꯔ ꯌꯥꯏꯆꯦꯟꯕ, ꯂꯥꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ ꯂꯣꯌꯨꯝꯕꯒꯤ ꯌꯥꯊꯪꯒ ꯂꯣꯏꯅꯅ ꯔꯥꯖꯀꯨꯃꯥꯔꯕꯨ ꯃꯤꯔꯝ ꯑꯁꯤꯗꯒꯤ ꯂꯥꯏꯔꯝꯂꯦꯟꯗ ꯑꯃꯨꯛ ꯍꯜꯂꯛꯄ ꯌꯥꯔꯒꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯒꯤ ꯈꯣꯡꯆꯠ ꯂꯣꯏꯁꯤꯟꯕ ꯌꯥꯔꯒꯅꯤ ꯍꯥꯏꯗꯨꯅ ꯄꯥꯎꯗꯝ ꯂꯨꯆꯣ ꯍꯥꯏꯗꯨꯅ ꯅꯅꯥꯏ ꯑꯩꯕꯨ ꯊꯥꯕꯤꯔꯛꯄꯅꯤ꯫ ꯊꯤꯟꯊꯕ ꯇꯧꯗꯅ ꯁꯔꯒ ꯂꯩꯕꯥꯛꯇ ꯍꯜꯂꯁꯤꯗꯣ ꯁꯅꯥꯏꯕꯨꯡꯉꯣ"꯫ ꯌꯥꯏꯆꯦꯟꯕ ꯗꯨꯠ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯁꯥꯗ ꯍꯔꯥꯎꯐꯝ ꯑꯃ ꯈꯪꯖꯗ꯭ꯔꯦ꯫ ꯃꯤꯔꯝꯗ ꯍꯦꯛ ꯀꯨꯝꯂꯛꯄ ꯅꯨꯃꯤꯠꯇꯒꯤ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯄꯟꯊꯗꯨꯅ ꯂꯩꯅꯤꯡꯕ ꯐꯥꯎꯈꯤꯕ ꯅꯠꯇꯦ꯫ ꯑꯊꯨꯕ ꯃꯇꯝꯗ ꯍꯟꯅꯅꯕ ꯍꯥꯏꯗꯨꯅ ꯄꯥꯝꯕꯩ ꯀꯌꯥ ꯊꯤꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯌꯥꯏꯈꯣꯝꯕꯤꯅ ꯃꯥꯕꯨ ꯉꯥꯏꯍꯧꯔꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯁꯤ ꯈꯜꯂꯨꯕꯗ ꯃꯍꯥꯛ ꯂꯥꯏꯔꯝꯂꯦꯟꯗ ꯍꯟꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦ꯫ ꯍꯜꯂꯕꯁꯨ ꯌꯥꯏꯈꯣꯝꯕꯤꯕꯨ ꯄꯨꯗꯨꯅ ꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯂꯦꯞꯈ꯭ꯔꯦ꯫ ꯗꯨꯠ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯈꯨꯝꯂꯛꯏ꯫ "ꯑꯩꯒꯤ ꯏꯄꯥ ꯅꯤꯡꯊꯧꯗ ꯄꯥꯎꯗꯝ ꯂꯨꯆꯣ ꯑꯁꯨꯝꯅ ꯑꯩꯍꯥꯛ ꯁꯣꯏꯗꯅ ꯂꯥꯏꯔꯝꯂꯦꯟꯗ ꯍꯜꯂꯛꯀꯅꯤ ꯍꯥꯏꯌꯨ꯫ ꯑꯩꯒꯤꯅꯦ ꯍꯥꯏꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯜ ꯂꯩꯕ ꯈꯨꯗꯣꯜ ꯑꯃꯒ ꯂꯣꯏꯅꯅ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯇꯝꯃꯨꯔꯣ"꯫ ꯗꯨꯠ ꯑꯗꯨꯁꯨ ꯌꯥꯏꯆꯦꯟꯕꯒꯤ ꯋꯥꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯍꯔꯥꯎ ꯍꯔꯥꯎꯅ ꯄꯥꯎ ꯑꯗꯨ ꯄꯨꯗꯨꯅ ꯍꯟꯈꯤꯔꯝꯃꯤ꯫ ꯌꯥꯏꯆꯦꯟꯕ ꯃꯥꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯌꯥꯏꯈꯣꯝꯕꯤꯗ ꯑꯃꯠꯇ ꯆꯤꯊꯗꯅ ꯂꯤꯔꯒꯦ ꯈꯟꯗꯨꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯌꯥꯏꯈꯣꯝꯕꯤꯅ ꯁꯦꯝꯂꯝꯂꯤꯕ ꯅꯨꯃꯤꯗꯥꯡꯒꯤ ꯆꯔꯥ ꯑꯗꯨ ꯃꯈꯣꯏ ꯑꯅꯤ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯊꯣꯛꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯌꯥꯏꯈꯣꯝꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯞꯅ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ "ꯌꯥꯏꯈꯣꯝꯕꯤ, ꯉꯁꯤꯗꯤ ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯃꯔꯨ ꯑꯣꯏꯕ ꯑꯩꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯈꯔ ꯍꯥꯏꯒꯦ꯫ ꯑꯩꯒꯤ ꯋꯥ ꯑꯁꯦ ꯑꯉꯥꯎꯕ ꯑꯃꯅ ꯍꯥꯏꯕ ꯋꯥꯅꯤ ꯍꯥꯏꯅꯁꯨ ꯅꯪꯅ ꯈꯟꯒꯅꯨ"꯫ ꯌꯥꯏꯈꯣꯝꯕꯤꯁꯨ ꯆꯤꯡꯅꯔꯞ ꯇꯧꯅ ꯃꯃꯤꯠ ꯀꯨꯞꯇꯨꯅ ꯈꯨꯝꯂꯛꯏ꯫ "ꯍꯥꯏꯌꯨ"꯫ ꯌꯥꯏꯆꯦꯟꯕ ꯁꯣꯔ ꯃꯄꯤ ꯑꯃ ꯍꯣꯟꯇꯣꯛꯂꯒ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯑꯩ ꯏꯁꯥꯃꯛ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯃꯄꯣꯛ ꯅꯠꯇꯦ, ꯂꯥꯏꯔꯩꯕꯥꯛꯇ ꯆꯥꯎꯔꯛꯄꯅꯤ ꯑꯃꯗꯤ ꯁꯔꯒ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯔꯦꯜ ꯂꯣꯌꯨꯝꯕꯒꯤ ꯃꯆꯥꯅꯨꯄꯥꯅꯤ꯫ ꯑꯩꯕꯨ ꯄꯟꯊꯧꯅ ꯃꯐꯝ ꯑꯁꯤꯗ ꯂꯝ ꯀꯣꯏꯊꯣꯛꯄ ꯑꯣꯏꯅ ꯊꯥꯔꯛꯈꯤꯕꯅꯤ꯫ ꯉꯁꯤꯗꯤ ꯑꯩꯒꯤ ꯈꯣꯡꯆꯠ ꯑꯁꯦ ꯂꯣꯏꯁꯤꯜꯂꯒ ꯂꯥꯏꯔꯝꯂꯦꯟꯗ ꯑꯃꯨꯛ ꯇꯤꯟꯅꯕ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯄꯥꯎꯖꯦꯜꯂꯛꯂꯦ"꯫
ꯌꯥꯏꯈꯣꯝꯕꯤ ꯌꯥꯏꯆꯦꯟꯕꯒꯤ ꯋꯥ ꯈꯔ ꯑꯁꯤ ꯇꯥꯕꯗ ꯃꯁꯥꯗ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯑꯍꯥꯟꯕ ꯊꯦꯡꯅꯕꯗ ꯌꯥꯏꯆꯦꯟꯕꯅ ꯍꯪꯈꯤꯕ ꯃꯐꯝ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯈꯤ꯫ ꯃꯍꯥꯛꯅ ꯁꯔꯒ ꯇꯥꯕ ꯂꯝꯕꯤ ꯇꯣꯏꯅ ꯍꯪꯈꯤꯕ ꯃꯌꯥꯝ ꯑꯗꯨ ꯃꯤꯠꯂꯨ ꯑꯅꯤꯗ ꯄꯤꯔꯥꯡꯇꯅ ꯊꯨꯝꯍꯠꯂꯒ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯌꯥꯏꯆꯦꯟꯕꯗ ꯌꯦꯡꯖꯔꯒ ꯍꯪꯂꯛꯏ꯫ ꯁꯔꯒꯗ ꯆꯠꯈꯤꯒꯗꯕ ꯑꯣꯏꯔꯕꯗꯤ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯞꯂꯔꯣꯏꯀꯣ? ꯇꯥꯏꯕꯪ ꯐꯥꯎꯅꯗ꯭ꯔꯤꯕ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯁꯤꯒ ꯑꯩꯒ ꯏꯇꯣꯝꯇ ꯀꯔꯝꯅ ꯂꯩꯍꯧꯒꯅꯤ? ꯅꯪꯅ ꯊꯋꯥꯏ ꯊꯥꯗꯨꯅ ꯆꯠꯈꯤꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩꯕꯨꯁꯨ ꯌꯥꯎꯍꯜꯂꯣ꯫ ꯏꯇꯣꯝꯇ ꯀꯝꯗꯧꯅ ꯂꯩꯍꯧ ꯍꯥꯏꯕꯅꯣ ꯑꯩ? ꯋꯥ ꯈꯔ ꯑꯁꯤ ꯍꯥꯏꯔꯒ ꯌꯥꯏꯈꯣꯝꯕꯤ ꯃꯄꯨꯛꯅꯤꯡ ꯐꯥꯖꯤꯟꯕ ꯉꯝꯗ ꯀꯞꯊꯣꯔꯛꯂꯦ꯫ ꯌꯥꯏꯆꯦꯟꯕ ꯌꯥꯏꯈꯣꯝꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯐꯥꯎꯔꯝꯃꯤ꯫ ꯌꯥꯏꯈꯣꯝꯕꯤꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯒ ꯁꯤꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡ ꯑꯗꯨ ꯃꯈꯨꯠꯅ ꯇꯩꯊꯣꯛꯂꯒ ꯅꯨꯡꯁꯤꯅ ꯊꯦꯝꯖꯤꯟꯕꯤꯔꯛꯏ꯫ ꯑꯩꯅ ꯀꯩꯗꯧꯕꯒꯤ ꯅꯪꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯗꯧꯔꯤꯕꯅꯣ? ꯁꯔꯒꯒꯤ ꯂꯩꯕꯥꯛꯇ ꯆꯠꯄꯕꯨ ꯀꯔꯝꯅ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯈꯥꯏꯅꯔꯒ ꯆꯠꯀꯗꯣꯏꯅꯣ? ꯑꯩꯅ ꯅꯪꯁꯨ ꯄꯨꯗꯨꯅ ꯍꯟꯒꯗꯧꯔꯤꯕꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯈꯣꯡꯗꯥꯔꯛꯄ ꯃꯇꯝꯗ ꯄꯟꯊꯧꯅ ꯑꯩꯉꯣꯟꯗ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯣꯠꯁꯛꯅꯤ ꯈꯟꯕꯗꯣ ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯁꯔꯒ ꯀꯥꯔꯛꯄ ꯃꯇꯝꯗ ꯄꯨꯗꯨꯅ ꯂꯥꯛꯂꯒ ꯃꯥꯡꯗ ꯎꯠꯂꯨ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯅꯪꯅ ꯑꯣꯏꯔꯕꯅꯤꯅ ꯅꯪꯕꯨ ꯄꯨꯗꯨꯅ ꯑꯩ ꯍꯜꯂꯒꯦ ꯂꯦꯞꯂꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯁꯔꯒꯒꯤ ꯗꯨꯠ ꯑꯗꯨ ꯌꯥꯏꯆꯦꯟꯕꯅ ꯌꯥꯏꯈꯣꯝꯕꯒꯤ ꯌꯨꯝ ꯑꯗꯨꯃꯛꯇꯗ ꯌꯧꯔꯛꯅꯕ ꯀꯧꯈ꯭ꯔꯦ꯫ ꯃꯇꯝ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯗꯨꯠ ꯑꯗꯨꯁꯨ ꯗꯣꯂꯥꯏ ꯑꯃ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯃꯈꯣꯏ ꯈꯔ ꯌꯧꯔꯛꯂꯦ꯫ ꯌꯥꯏꯆꯦꯟꯕ ꯌꯨꯝ ꯑꯗꯨꯗꯒꯤ ꯃꯤꯔꯣꯜꯂꯤꯕꯤ ꯌꯥꯏꯈꯣꯝꯕꯤꯕꯨ ꯃꯈꯨꯠ ꯁꯝꯗꯨꯅ ꯊꯣꯛꯂꯛꯄ ꯑꯗꯨ ꯎꯕꯗ ꯂꯥꯛꯂꯤꯕ ꯃꯈꯣꯏ ꯈꯔ ꯑꯗꯨꯗꯤ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯗꯣꯂꯥꯏ ꯑꯗꯨꯗ ꯌꯥꯏꯆꯦꯟꯕꯅ ꯌꯥꯏꯈꯣꯝꯕꯤꯕꯨ ꯀꯥꯍꯟꯅꯕ ꯇꯧꯔꯛꯄꯗ ꯗꯨꯠ ꯑꯃꯅ ꯏꯐꯤꯡ ꯐꯤꯡꯅ ꯍꯥꯏꯔꯛꯏ꯫ ꯁꯅꯥꯈ꯭ꯌꯥ ꯏꯕꯨꯡꯉꯣ, ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯗꯤ? ꯂꯥꯏꯔꯝꯂꯦꯟꯒꯤ ꯗꯣꯂꯥꯏ ꯑꯁꯤꯗ ꯀꯔꯝꯅ ꯃꯤꯑꯣꯏꯕ ꯑꯃꯕꯨ ꯇꯣꯡꯍꯟꯅꯕ ꯊꯧꯔꯥꯡꯕꯤꯔꯤꯕꯅꯣ? ꯆꯠꯅ ꯀꯥꯡꯂꯣꯟ ꯄꯨꯝꯅꯃꯛ ꯀꯥꯏꯕ ꯇꯥꯔꯦꯗꯣ ꯁꯅꯥꯈ꯭ꯌꯥ꯫ ꯌꯥꯏꯆꯦꯟꯕ ꯗꯨꯠ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯥꯎꯅ ꯈꯨꯝꯂꯛꯏ꯫ ꯑꯩꯅ ꯇꯧꯔꯤꯕ ꯑꯁꯦ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯊꯔꯕ ꯃꯇꯨꯡꯗ ꯇꯧꯔꯛꯂꯤꯕ ꯊꯕꯛꯅꯤ꯫ ꯆꯠꯅ ꯀꯥꯡꯂꯣꯟ ꯑꯩ ꯈꯪꯗꯦ꯫ ꯑꯩꯅ ꯇꯧ ꯍꯥꯏꯕꯗꯨ ꯇꯧ꯫ ꯗꯨꯠ ꯑꯗꯨꯁꯨ ꯑꯗꯨꯝꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃꯕꯨ ꯁꯔꯒ ꯂꯩꯕꯥꯛꯇ ꯄꯨꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯃꯔꯩ ꯌꯦꯠꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯌꯥꯏꯈꯣꯝꯕꯤꯗꯤ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯗꯨꯅ ꯗꯣꯂꯥꯏꯗ ꯀꯥꯅꯅꯕ ꯁꯦꯝ ꯁꯥꯔꯝꯕ ꯑꯗꯨꯁꯨ ꯈꯣꯡꯐꯝ ꯍꯟꯇꯣꯛꯂꯒ ꯅꯥꯀꯟꯗ ꯂꯦꯞꯈ꯭ꯔꯦ꯫ ꯌꯥꯏꯆꯦꯟꯕꯁꯨ ꯌꯥꯏꯈꯣꯝꯕꯤꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯌꯥꯏꯈꯣꯝꯕꯤ, ꯂꯥꯛꯑꯣ ꯆꯠꯂꯁꯤ꯫ ꯃꯈꯣꯏꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏ꯫ ꯑꯩ ꯂꯩꯔꯤꯉꯩꯗ ꯂꯥꯛꯑꯣ, ꯗꯣꯂꯥꯏ ꯑꯁꯤꯗ ꯀꯥꯈꯠꯂꯔꯣ꯫ ꯌꯥꯏꯈꯣꯝꯕꯤ ꯅꯨꯡꯉꯥꯏꯇꯕ ꯀꯞꯅꯤꯡꯕ ꯄꯨꯝꯕ ꯐꯥꯖꯤꯟꯖꯔꯒ ꯃꯃꯣꯟ ꯃꯤꯅꯣꯛ ꯅꯣꯛꯂꯒ ꯈꯨꯝꯂꯛꯏ꯫ ꯌꯥꯏꯆꯦꯟꯕ, ꯉꯁꯤꯗꯤ ꯅꯪ ꯅꯊꯟꯇ ꯆꯠꯈ꯭ꯔꯣ꯫ ꯅꯪꯒꯤ ꯄꯟꯊꯧꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯨꯔꯣ꯫ ꯅꯪꯒꯤ ꯄꯟꯊꯧꯒꯤ ꯑꯌꯥꯕ ꯌꯥꯎꯔꯒ ꯑꯩꯕꯨ ꯂꯧꯕ ꯑꯃꯨꯛ ꯂꯥꯛꯑꯣ꯫ ꯑꯩ ꯅꯪꯕꯨ ꯉꯥꯏꯔꯝꯒꯦ꯫ ꯌꯥꯏꯆꯦꯟꯕꯗꯣ ꯌꯥꯏꯈꯣꯝꯕꯤꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯁꯣꯛꯈꯤꯔꯝꯃꯤ꯫ ꯑꯃꯨꯛꯀ ꯍꯟꯅ ꯆꯠꯅꯅꯕ ꯍꯥꯏꯔꯕꯁꯨ ꯌꯥꯏꯈꯣꯝꯕꯤꯅ ꯌꯥꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯍꯥꯛꯅ ꯆꯠꯂꯝꯗꯥꯏꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯩ ꯁꯣꯏꯗꯅ ꯑꯊꯨꯕ ꯃꯇꯝꯗ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯀꯦ ꯌꯥꯏꯈꯣꯝꯕꯤ꯫ ꯋꯥ ꯈꯔ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯗꯨꯠ ꯈꯔ ꯑꯗꯨꯒ ꯗꯣꯂꯥꯏ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯌꯥꯏꯆꯦꯟꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯌꯥꯏꯈꯣꯝꯕꯤꯁꯨ ꯌꯥꯏꯆꯦꯟꯕꯒꯤ ꯃꯤꯇꯝꯅ ꯃꯃꯤ ꯁꯥꯝꯗ꯭ꯔꯤꯕ ꯐꯥꯎꯕ ꯌꯦꯡꯗꯨꯅ ꯂꯩꯖꯍꯧꯋꯤ꯫ ꯃꯇꯣꯝꯇ ꯃꯆꯤꯟꯗꯁꯨ ꯁꯣꯟꯖꯩ꯫ ꯑꯩꯕꯨ ꯃꯇꯤꯛ ꯆꯥꯕꯤ ꯃꯃꯥ ꯑꯃ ꯍꯥꯏꯕꯗ ꯑꯣꯏꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ? ꯃꯤꯅꯣꯛ ꯃꯩꯁꯥ ꯄꯨꯝꯕ ꯈꯥꯡꯂꯒ ꯄꯨꯟꯁꯤ ꯑꯁꯦ ꯃꯥꯕꯨ ꯂꯥꯛꯄ ꯉꯥꯏꯅ ꯂꯦꯟꯕ ꯇꯥꯔꯤꯕ꯭ꯔꯥ? ꯌꯥꯏꯆꯦꯟꯕ ꯂꯥꯏꯔꯝꯂꯦꯟ ꯍꯦꯛ ꯌꯧꯕꯒ ꯀꯅꯥꯁꯨ ꯎꯅꯔꯝꯗꯅ ꯃꯄꯥꯕꯨꯡꯕꯨ ꯎꯅꯅꯕ ꯀꯣꯅꯨꯡ ꯇꯝꯅ ꯈꯣꯡꯂꯩ ꯊꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯔꯦꯜ ꯂꯣꯏꯍꯨꯝꯕꯁꯨ ꯀꯨꯏꯅ ꯎꯔꯨꯗ꯭ꯔꯕ ꯃꯆꯥꯅꯨꯄꯥꯅ ꯍꯥꯊꯨ ꯍꯥꯊꯨ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯂꯤꯕ ꯑꯗꯨ ꯎꯖꯕꯗ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥꯕꯨ ꯄꯥꯝꯕꯣꯝ ꯑꯅꯤ ꯇꯤꯡꯊꯣꯛꯂꯒ ꯆꯦꯠꯅ ꯀꯣꯜꯂꯒꯦ ꯃꯇꯥꯒꯨꯝ ꯁꯤꯡꯍꯥꯁꯟꯂꯣꯝꯗꯒꯤ ꯀꯨꯝꯊꯔꯛꯂꯝꯃꯤ꯫ ꯌꯥꯏꯆꯦꯟꯕꯁꯨ ꯃꯥꯒꯤ ꯄꯟꯊꯧꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯒ ꯃꯄꯥꯕꯨꯡꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯖꯔꯒ ꯑꯋꯥꯕ ꯄꯨꯝꯕ ꯀꯥꯎꯊꯣꯛꯆꯩ꯫ ꯂꯣꯏꯍꯨꯝꯕꯅ ꯃꯆꯥꯅꯨꯄꯥꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯄꯥꯒꯤ ꯑꯃꯠꯇ ꯌꯥꯎꯖꯕ ꯁꯅꯥ, ꯋꯥꯠꯇꯕ ꯏꯆꯥꯅ ꯆꯠꯂꯨꯔꯤꯕ ꯈꯣꯡꯆꯠ ꯑꯗꯨꯒꯤ ꯋꯥꯔꯣꯜ ꯄꯨꯝꯕ ꯏꯄꯥꯗ ꯑꯃꯠꯇ ꯆꯤꯊꯕ ꯇꯧꯗꯅ ꯇꯝꯃꯨꯗꯣ꯫ ꯌꯥꯏꯆꯦꯟꯕꯁꯨ ꯃꯥꯅ ꯊꯦꯡꯅꯔꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯝꯖꯩ꯫ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯔꯕ ꯃꯇꯨꯡꯗ ꯂꯣꯏꯍꯨꯝꯕꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯀꯗꯥꯏ? ꯃꯤꯔꯝꯗ ꯀꯨꯝꯂꯨꯕ ꯃꯇꯝꯗ
ꯏꯄꯥꯅ ꯅꯉꯣꯟꯗ ꯁꯤꯟꯅꯈꯤꯕ ꯅꯪꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏ ꯍꯥꯏꯅ ꯈꯟꯖꯕ ꯄꯣꯠꯁꯛ ꯑꯃ ꯄꯨꯔꯛꯇꯨꯅ ꯏꯄꯥꯗ ꯁꯤꯟꯅꯧ ꯍꯥꯏꯕ ꯑꯗꯨꯗꯤ ꯀꯗꯥꯏꯅꯣ? ꯄꯨꯔꯛꯄ꯭ꯔꯥ ꯅꯪꯕꯣ? ꯌꯥꯏꯆꯦꯟꯕꯁꯨ ꯃꯄꯥꯕꯨꯡꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯌꯥꯏꯈꯣꯝꯕꯤꯒꯤ ꯃꯇꯥꯡ ꯑꯗꯨ ꯍꯧꯗꯣꯛꯄ ꯃꯇꯥꯡ ꯆꯥꯔꯦ ꯈꯟꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯄꯟꯊꯧ, ꯅꯆꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯇꯥꯡꯕ ꯄꯣꯠꯁꯛ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯇꯣꯝꯇ ꯃꯤꯔꯝꯗ ꯑꯩꯕꯨ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯂꯣꯌꯨꯝꯕ ꯃꯆꯥꯒꯤ ꯋꯥꯔꯣꯜ ꯇꯥꯕꯗ ꯉꯛꯅ ꯍꯪꯂꯛꯏ꯫ ꯀꯔꯝꯕ ꯄꯣꯠꯁꯛꯅꯣ? ꯀꯔꯤꯅꯣ? ꯏꯄꯥꯗ ꯍꯥꯏꯌꯨ꯫ ꯌꯥꯏꯆꯦꯟꯕꯁꯨ ꯈꯨꯝꯂꯛꯏ꯫ ꯅꯆꯥꯅ ꯃꯇꯝ ꯈꯔ ꯃꯤꯔꯝꯗ ꯂꯩꯖꯔꯨꯕ ꯃꯇꯝꯗ ꯅꯆꯥꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕꯤ ꯅꯨꯖꯥ ꯑꯃ ꯊꯦꯡꯅꯔꯨꯔꯦ ꯄꯟꯊꯧ꯫ ꯅꯆꯥꯒꯤꯗꯤ ꯅꯨꯖꯥ ꯃꯥꯅ ꯄꯨꯝꯅꯃꯛ ꯑꯣꯏꯈ꯭ꯔꯦ꯫ ꯃꯥꯕꯨ ꯂꯥꯏꯔꯝꯂꯦꯟ ꯑꯁꯤꯗ ꯄꯨꯔꯛꯂꯒ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯇꯤꯟꯗꯨꯅ ꯂꯩꯍꯟꯅꯤꯡꯏ꯫ ꯅꯆꯥꯅꯗꯤ? ꯌꯥꯏꯆꯦꯟꯕꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯃꯄꯥꯕꯨꯡ ꯂꯣꯌꯨꯝꯕꯗꯤ ꯅꯣꯛꯂꯝꯂꯤꯕ ꯃꯤꯅꯣꯛ ꯑꯗꯨ ꯈꯨꯗꯛꯇ ꯍꯟꯖꯤꯟꯈꯤꯔꯝꯃꯤ꯫ ꯑꯁꯥꯎꯕ ꯁꯛ ꯑꯃꯗ ꯈꯣꯟ ꯀꯜꯂꯞꯅ ꯍꯥꯏꯔꯛꯏ꯫ ꯃꯤꯑꯣꯏꯕꯒ ꯂꯥꯏꯒ ꯁꯝꯅ ꯈꯣꯠꯅꯕ ꯌꯥꯗꯕꯒꯤ ꯆꯠꯅꯕꯤ ꯑꯁꯤ ꯅꯪ ꯈꯪꯗꯕ꯭ꯔꯥ? ꯈꯪꯅ ꯅꯪꯅ ꯆꯠꯂꯤꯕ ꯊꯕꯛ ꯑꯃꯗꯤ ꯍꯥꯏꯗꯣꯔꯛꯂꯤꯕ ꯋꯥ ꯑꯗꯣ ꯑꯩꯕꯨ ꯁꯤꯡꯅꯗꯨꯅ ꯀꯔꯦꯝ ꯀꯊꯥꯏꯅꯔꯤꯕ꯭ꯔꯥ? ꯌꯥꯏꯆꯦꯟꯕꯁꯨ ꯑꯗꯨꯃꯛ ꯈꯨꯝꯂꯛꯏ꯫ ꯑꯩ ꯇꯁꯦꯡꯅ ꯃꯥ ꯌꯥꯎꯗꯅ ꯃꯐꯝ ꯑꯁꯤꯗ ꯃꯤꯀꯨꯞ ꯑꯃꯠꯇ ꯐꯥꯎꯕ ꯂꯩꯅꯤꯡꯗꯦ, ꯂꯩꯅꯤꯡꯕꯁꯨ ꯐꯥꯎꯗꯦ꯫ ꯃꯥꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯇꯨꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯦꯡꯗꯅ ꯊꯝꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯋꯥꯁꯛꯅꯤ꯫ ꯃꯄꯥ ꯃꯆꯥ ꯀꯨꯏꯅ ꯎꯅꯔꯨꯗ꯭ꯔꯕ ꯃꯇꯨꯡꯗ ꯑꯋꯥ ꯅꯨꯡꯉꯥꯏꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯍꯨꯠꯇ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯗꯨꯅ ꯑꯃꯅ ꯉꯥꯡꯕ ꯑꯃꯅ ꯇꯥꯅꯗ꯭ꯔꯦ꯫ ꯅꯤꯡꯊꯧꯔꯦꯜ ꯂꯣꯌꯨꯝꯕꯒꯤ ꯌꯥꯊꯪꯅ ꯁꯔꯒꯒꯤ ꯂꯝꯕꯤ ꯊꯤꯡꯖꯤꯟꯈ꯭ꯔꯦ꯫ ꯃꯤꯔꯝꯒ ꯁꯝꯅꯔꯤꯕ ꯊꯣꯡ ꯄꯨꯝꯕ ꯂꯣꯟꯁꯤꯟꯈ꯭ꯔꯦ ꯑꯃꯗꯤ ꯌꯥꯏꯆꯦꯟꯕꯕꯨꯁꯨ ꯃꯥꯅ ꯂꯩꯅꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯑꯀꯟꯕ ꯌꯥꯊꯪ ꯇꯧꯊꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯌꯥꯏꯈꯣꯝꯕꯤꯁꯨ ꯊꯥ ꯁꯨꯖꯤꯜꯂꯛꯂꯝꯃꯤ꯫ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯍꯟꯅ ꯌꯦꯡꯂꯨꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ꯫ ꯌꯥꯏꯆꯦꯟꯕꯁꯨ ꯆꯌꯣꯜ ꯑꯃꯔꯣꯝ ꯐꯥꯖꯤꯜꯂꯛꯂꯦ ꯍꯜꯂꯛꯈꯤꯗꯕ꯫ ꯌꯥꯏꯈꯣꯝꯕꯤꯒꯤ ꯐꯤꯚꯝ ꯑꯗꯨ ꯎꯕꯗ ꯂꯩꯀꯥꯏꯒꯤ ꯑꯃꯗꯤ ꯀꯪꯂꯩꯉꯥꯟꯕꯁꯨ ꯌꯥꯎꯅ ꯋꯥꯍꯩ ꯋꯥꯇꯥ ꯑꯊꯤ ꯑꯊꯤꯕ ꯁꯤꯖꯤꯟꯅꯗꯨꯅ ꯌꯥꯏꯈꯣꯝꯕꯤꯕꯨ ꯇꯥꯅꯅꯕ ꯀꯟꯅ ꯂꯥꯎꯁꯤꯟꯗꯨꯅ ꯀꯔꯦꯝ ꯀꯊꯥꯏꯅꯕ ꯍꯧꯔꯛꯂꯦ꯫ ꯌꯥꯏꯈꯣꯝꯕꯤꯁꯨ ꯃꯤꯌꯥꯝꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯄꯨꯝꯕ ꯈꯥꯡꯂꯒ ꯌꯥꯏꯆꯦꯟꯕꯕꯨ ꯉꯥꯏꯖꯕꯅ ꯃꯥꯒꯤ ꯃꯊꯧ ꯑꯃ ꯑꯣꯏꯔꯛꯂꯤ꯫ ꯆꯌꯣꯜ ꯑꯃꯃꯨꯛ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯌꯥꯏꯈꯣꯝꯕꯤ ꯑꯉꯥꯡ ꯎꯅꯅꯕ ꯁꯦꯝ ꯁꯥꯖꯔꯦ꯫ ꯊꯪꯅꯕꯒꯤ ꯑꯍꯜ ꯅꯨꯄꯤ ꯑꯃꯒ ꯍꯣꯠꯅꯃꯤꯟꯅꯔꯒ ꯌꯥꯏꯈꯣꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯦ꯫ ꯃꯥꯒꯤ ꯁꯛꯇꯝ ꯑꯗꯨ ꯌꯦꯡꯖꯔꯒ ꯀꯞꯆꯔꯝꯃꯤ꯫ ꯏꯃꯥꯒꯤ ꯁꯅꯥꯃꯇꯨꯝ, ꯅꯪꯕꯨ ꯏꯃꯥꯅ ꯉꯁꯤꯗꯒꯤ ꯌꯣꯏ ꯃꯌꯥꯏ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯒꯦ꯫ ꯅꯄꯥꯕꯨꯡ ꯂꯩꯇꯦ ꯍꯥꯏꯅꯁꯨ ꯀꯞꯂꯒꯅꯨ꯫ ꯏꯃꯥꯅ ꯉꯁꯤꯗꯒꯤ ꯅꯪꯒꯤ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅ ꯏꯆꯥꯕꯨ ꯅꯥꯎꯀꯣꯟꯖꯒꯦꯀꯣ꯫ ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯀꯣꯟꯁꯤꯟꯖꯔꯒ ꯌꯥꯏꯈꯣꯝꯕꯤ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯃꯈꯣꯜ ꯊꯣꯛꯅ ꯇꯦꯡꯊꯥꯗꯨꯅ ꯀꯞꯆꯔꯝꯃꯤ꯫ ꯌꯥꯏꯆꯦꯟꯕ ꯌꯥꯏꯈꯣꯝꯕꯤꯅ ꯀꯔꯝꯅ ꯂꯩꯔꯝꯒꯅꯤ ꯈꯟꯕꯗ ꯃꯌꯥꯗ ꯑꯆꯥ ꯑꯊꯛ ꯑꯃꯠꯇ ꯇꯥꯗꯅ ꯋꯥꯈꯜꯗ ꯆꯤꯟꯇꯥ ꯇꯧꯗꯨꯅ ꯂꯩꯔꯛꯂꯤ꯫ ꯃꯆꯥꯒꯤ ꯑꯗꯨꯒꯨꯝꯕ ꯃꯇꯧ ꯑꯗꯨꯗ ꯃꯄꯥꯕꯨꯡ ꯅꯤꯡꯊꯧꯔꯦꯜ ꯂꯣꯌꯨꯝꯕ ꯅꯨꯡꯁꯥ ꯊꯤꯕ ꯍꯧꯔꯛꯂꯦ꯫ ꯃꯆꯤꯡ ꯐꯠꯈꯤꯗ꯭ꯔꯕ ꯃꯆꯥꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃꯒꯤꯗꯃꯛ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯆꯤꯡꯅꯔꯗꯨꯅ ꯌꯥꯏꯆꯦꯟꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯌꯥꯏꯆꯦꯟꯕ, ꯏꯄꯥꯒꯤ ꯋꯥꯠꯇꯕ ꯀꯔꯤ ꯃꯇꯧꯅꯣ ꯅꯪꯅ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯁꯤꯕꯨ? ꯀꯩꯗꯧꯉꯩꯗꯁꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯁꯤꯡꯒ ꯑꯩꯈꯣꯏꯒ ꯄꯨꯟꯁꯤꯟꯅꯗꯨꯅ ꯍꯤꯡꯃꯤꯟꯅꯕ ꯌꯥꯕ ꯅꯠꯇꯦꯗꯣ꯫ ꯀꯔꯝꯅ ꯃꯐꯝ ꯑꯁꯤꯗ ꯃꯤꯑꯣꯏꯕ ꯑꯃꯕꯨ ꯄꯨꯔꯛꯂꯒ ꯂꯩꯍꯟꯒꯗꯧꯔꯤꯕꯅꯣ? ꯃꯤꯔꯝꯅ ꯃꯤꯔꯝ, ꯂꯥꯏꯔꯝꯂꯦꯟꯅ ꯂꯥꯏꯔꯝꯂꯦꯟ ꯍꯥꯏꯗꯨꯅ ꯈꯥꯏꯗꯣꯛꯂꯤꯕ ꯑꯁꯤꯒꯤ ꯃꯔꯝ ꯅꯪ ꯈꯪꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯃꯤꯑꯣꯏꯕ ꯃꯈꯣꯏꯗꯤ ꯁꯤꯕ ꯅꯥꯏꯕ ꯄꯨꯟꯁꯤꯅꯤꯗꯣ, ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯁꯤꯗ ꯅꯪꯅ ꯀꯔꯝꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯁꯤꯗ ꯀꯔꯝꯅ ꯄꯨꯔꯛꯂꯒ ꯊꯝꯒꯗꯧꯔꯤꯕꯅꯣ? ꯌꯥꯏꯆꯦꯟꯕ ꯃꯄꯥꯕꯨꯡꯅ ꯍꯥꯏꯔꯤꯕ ꯋꯥ ꯈꯔ ꯑꯗꯨ ꯃꯨꯟꯅ ꯇꯥꯔꯕ ꯃꯇꯨꯡꯗ ꯂꯣꯠꯇꯨꯅ ꯊꯝꯂꯛꯂꯤꯕ ꯌꯥꯏꯈꯣꯝꯕꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤ ꯑꯗꯨ ꯃꯄꯥꯕꯨꯡꯗ ꯏꯀꯥꯏ ꯍꯪꯒꯣꯏꯕ ꯊꯥꯗꯣꯛꯂꯒ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯖꯔꯝꯃꯤ꯫ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯔꯕ ꯃꯇꯨꯡꯗ ꯂꯣꯌꯨꯝꯕ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯥꯅ ꯌꯥꯏꯈꯣꯝꯕꯤꯕꯨ ꯀꯥꯎꯕ ꯉꯝꯗꯅ ꯂꯩꯔꯛꯂꯤꯕ ꯑꯁꯤꯒꯤ ꯃꯔꯝ ꯑꯗꯨ ꯈꯪꯂꯕ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯇꯨꯃꯤꯟꯅ ꯃꯆꯥꯅꯨꯄꯥꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯑꯁꯤ ꯑꯆꯨꯝꯕ ꯊꯕꯛ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯈꯪꯂꯛꯂꯦ꯫ ꯌꯥꯏꯆꯦꯟꯕ ꯇꯥꯅꯅꯕ ꯍꯥꯏꯔꯛꯏ꯫ ꯐꯔꯦ, ꯅꯪꯒꯤ ꯋꯥꯈꯜꯅ ꯑꯗꯨ ꯌꯧꯅ ꯂꯦꯞꯂꯕꯗꯤ ꯑꯩꯅ ꯊꯤꯡꯂꯕꯁꯨ ꯅꯪꯅ ꯂꯧꯔꯔꯣꯏ ꯍꯥꯏꯕ ꯈꯪꯉꯦ ꯑꯩ꯫ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥ ꯑꯁꯦ ꯃꯨꯟꯅ ꯇꯥꯔꯣ꯫ ꯌꯥꯏꯆꯦꯟꯕꯁꯨ ꯃꯈꯥ ꯇꯥꯔꯛꯎ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯀꯣꯛ ꯅꯣꯝꯃꯤ꯫ ꯂꯣꯌꯨꯝꯕꯁꯨ ꯃꯈꯥ ꯇꯥꯔꯛꯏ꯫ ꯅꯪꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯦꯛ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤꯗ ꯀꯨꯝꯊꯈꯤꯕꯒ
Nahak miyoiba amagumna leiruro. Nahakna miyoiba amagumna ahal oisilaklaga punsi loidriba phawbadi mafam asiga nanga mari leinai haibase nangna khangalaroidabani. Hayeng nangna nangi miyoibagi punsi adu loiraklaba matamda amuk hanna mafam asida karakpa yabagi ayaba ado ipana pirabani. Yaichenba haraubagi pankhai leitre kudakaduda malem prithivida kumnanaba sem sakre. Yaikhombi pikliba machanupa aduga mapa yaudana leiba adu ubada lam adugi mi khudingmak chibon ngangnaba haurakle. Onthoknasu ngakredako mabok asonbi aduna hek laikhidraba matungdagi lamket lam haibi haibado oiredo. Haujikna angang apikpa siga tauja sarisi. Icha isu singda hanjindaba oibiyuko. Yaikhombi miyamna magi maramda ngangnariba mayam asi tarabasu tadaba saduna khangdaba saduna macha apikpa aduga yaichenbabu lakpa wana ngaizarami. Ayuki matam numitna nongpokta thoklakpa matam aduda Yaikhombina Mangolgi chuthek waida phamlaga ensang semduna leiringaida makhoigi thongalomda nupa ama changlakliba adu urami. Changlakliba nupa adubu mamit kuptaba makhai yengjai yengna mamittagi pirangsu lepa leitana taraklami. Mani changlakliba nupa adu atai kana sunate Yaichenbani. Yaichenbasu mama macha aduna leiriba maikairomda changlaklami. Yaikhombina pukning nungsina kaptuna leiriba adu ubada Yaikhombigi manakta changsilaga tarakliba pirang adu taithokpiraga tumduna mamagi tampakta leiriba machanupabu pamkhatlaga nungsina konjai. Tumina leiriba Yaikhombida onsilaga hairae. Handakti ai lairaba nupa amagi saklonda namana jagi maikai lambi ase thiduna laklabani. Hallaroi amuk hanasu lakiba lambi aduda waragano kaplagano. Yaichenbagi mathong chadaba wahai kharasing aduda Yaikhombi magi matam kuina tarudraba magi maithongda nungaibagi piga loinana awaba pumba kaukthokpagumna thawai tana isisina nokjarami.